ꯅꯪꯁꯦ ꯑꯩꯈꯣꯏꯒꯤ ꯂꯃꯟ ꯇꯣꯜꯂꯤꯅꯤꯀꯣ ꯀꯥꯏꯅ ꯍꯦꯛ ꯐꯥꯒꯤ ꯇꯧꯏ ꯅꯣꯡꯃꯩꯅ ꯏꯃꯥꯗ ꯀꯩꯒꯤꯅꯣ ꯏꯃꯥ ꯃꯌꯥꯝꯁꯤꯅ ꯑꯩꯉꯣꯟꯗ ꯃꯣꯏꯒꯤ ꯂꯃꯟ ꯇꯣꯜꯂꯤ ꯍꯥꯏꯁꯤ ꯀꯩꯒꯤꯅꯣ ꯀꯥꯏꯅ ꯍꯥꯏ ꯀꯥꯟꯗ ꯏꯃꯥꯁꯤꯅ ꯅꯪꯁꯦ ꯆꯥꯎꯅ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯍꯥꯏꯗꯤ ꯃꯕꯨꯛ ꯄꯤꯊꯛꯇ꯭ꯔꯦ ꯃꯌꯥꯝꯁꯤꯅ ꯑꯃꯅ ꯄꯤꯊꯛ ꯇꯧꯔꯒ ꯌꯣꯛꯂꯛꯑꯦ ꯑꯗꯨꯅ ꯃꯣꯏꯒꯤ ꯂꯃꯟ ꯇꯣꯜꯂꯤꯅꯤ ꯀꯥꯏꯅ ꯇꯧꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯋꯥꯔꯤ ꯂꯤꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯐꯤꯔꯣꯟꯐꯥꯎꯗ ꯑꯩꯈꯣꯏ ꯊꯤꯉꯥꯏꯅ ꯁꯦꯠꯄ ꯐꯪꯗꯗꯅ ꯃꯣꯏꯗꯒꯤ ꯉꯁꯥꯏꯒꯤ ꯄꯣꯔꯛꯀꯅꯤ ꯑꯗꯒꯤ ꯃꯣꯏꯅ ꯄꯤꯔꯛꯀꯅꯤ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗ ꯑꯩꯈꯣꯏ ꯉꯥꯏꯔ ꯂꯩꯈꯤꯕ ꯑꯗꯒꯤ ꯄꯤꯔꯛꯄꯗꯨ ꯆꯥꯗꯕ ꯈꯨꯝ ꯇꯣꯡꯉꯥꯁꯦ ꯆꯥꯗ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏ ꯐꯤꯅꯒ ꯅꯝꯃꯒ ꯈꯣꯡꯎꯞꯁꯦ ꯑꯩꯈꯣꯏ ꯆꯥꯅꯕ ꯍꯣꯠꯅꯕꯒꯤ ꯇꯣꯡꯕꯒꯤ ꯑꯋꯥꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯈꯔ ꯂꯩ ꯏꯌꯥꯝꯕꯁꯤ ꯑꯗꯨꯝ ꯑꯉꯥꯟꯕ ꯇꯥꯏꯃꯤꯡꯅꯤꯀꯣ ꯗꯦ ꯔꯥꯏꯠꯇ ꯑꯗꯨꯝ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯂꯝꯕꯤꯗ ꯒꯥꯔꯤ ꯇꯥꯟꯅꯔꯒ ꯅꯣꯡꯃꯩꯅ ꯀꯥꯞꯄ ꯍꯥꯠꯄꯤꯈ꯭ꯔꯦ ꯑꯗꯨꯝ ꯃꯤꯁꯛꯇꯨ ꯀꯅꯥꯅꯣ ꯉꯁꯤꯐꯥꯎ ꯄꯨꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯦꯀꯣ ꯅꯍꯥ ꯃꯌꯥꯝꯁꯤꯅ ꯉꯁꯥꯏꯒꯤ ꯀꯩꯗꯧꯔꯦ ꯅꯍꯥ ꯃꯌꯥꯝꯁꯤꯅ ꯉꯝꯅꯕ ꯍꯣꯠꯅꯔꯀꯥꯟꯗꯅ ꯐꯔꯒꯅ ꯐꯩ ꯍꯥꯏꯕꯀꯣ ꯑꯁꯣꯏꯕ ꯑꯃ ꯂꯥꯛꯀꯥꯟꯗꯅ ꯉꯁꯥꯏꯒꯤ ꯃꯊꯣꯡ ꯃꯈꯪꯗꯅ ꯇꯧꯕꯤꯕ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯕ꯭ꯂꯦꯝ ꯇꯧꯅ ꯍꯣꯠꯅꯔꯛꯄꯀꯣ ꯃꯁꯤ ꯇꯧꯕꯤꯗꯕ ꯐꯩ ꯅꯣꯏ ꯃꯩꯇꯩ ꯀꯪꯕꯥꯏꯗ ꯂꯥꯛꯎ ꯈꯪꯕ꯭ꯔꯥꯒ ꯇꯧꯕ ꯃꯥꯒꯤ ꯐꯨꯇꯦꯖ ꯑꯃ ꯊꯣꯛꯈꯤꯕ ꯅꯤꯄꯥꯁꯦ ꯁꯤ ꯁꯤꯕ ꯅꯨꯃꯤꯠ ꯑꯣꯏꯕꯖꯥꯠꯅꯤ ꯃꯥꯁꯨ ꯁꯤ ꯍꯥꯏꯌꯦꯕꯀꯣ ꯅꯨꯃꯤꯠꯁꯦꯀꯣ ꯀꯨꯀꯤꯅ ꯀꯥꯞꯁꯤꯜꯂꯛꯄ ꯕꯣꯝ ꯅꯣꯡꯃꯩ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯂꯤꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯂꯤꯊꯣꯛꯅꯕ ꯍꯣꯠꯅꯕꯗꯤ ꯂꯤꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯣꯏꯅ ꯀꯥꯞꯄꯛꯄ ꯕꯣꯝꯗꯨ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯑꯗꯨꯝ ꯑꯩ ꯄꯥꯟꯈꯤꯕꯅꯤ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯀꯃꯥꯟꯗꯣ ꯇꯤꯝ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤ ꯍꯥꯏ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯕꯗꯀꯣ ꯑꯗꯨꯒ ꯑꯩꯕꯨ ꯄꯨꯊꯣꯛꯄꯤꯔꯝꯕ ꯀꯃꯥꯟꯗꯣ ꯀꯥꯡꯕꯨꯗꯣ ꯑꯩ ꯄꯨꯊꯣꯛꯑ ꯊꯝꯃ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯀꯥꯟꯗ ꯑꯃꯨꯛ ꯀꯃꯥꯟꯗꯣꯁꯤꯡ ꯃꯔꯛꯇ ꯑꯃꯨꯛ ꯕꯣꯝꯅ ꯃꯅꯥ ꯑꯃꯨꯛ ꯁꯦꯒꯥꯏꯗꯅ ꯄꯥꯜꯂꯦ ꯍꯥꯏꯅ ꯅꯨꯃꯤꯠꯇꯨ ꯑꯃꯨꯛ ꯇꯥꯏꯀꯣ ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯅꯥꯎ ꯃꯅꯤꯄꯨꯔ ꯑꯦꯛꯁꯄ꯭ꯔꯦꯁꯅ ꯉꯁꯤꯁꯨ ꯑꯗꯨꯒꯨꯝꯂꯕ ꯒꯦꯁ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯥꯏꯔꯤꯕ ꯒꯦꯁ ꯑꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯊꯣꯛꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯨꯁꯤꯡꯗ ꯃꯁꯥꯒꯤ ꯑꯣꯏꯕ ꯄꯣꯏꯟꯠ ꯑꯣꯐ ꯚ꯭ꯌꯨ ꯊꯝꯗꯨꯅ ꯑꯃꯗꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨꯒꯨꯝꯂꯕ ꯒꯦꯁ ꯑꯃꯈꯛꯅꯤ ꯃꯌꯥꯝꯗ ꯁꯛ ꯇꯥꯛꯆꯒꯦ ꯗꯣꯛꯇꯔ ꯍꯥꯎꯕꯤꯖꯝ ꯒꯤꯇꯥꯖꯟ ꯃꯩꯇꯩ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯑꯣꯖꯥꯕꯨ ꯍꯥꯟꯕꯃꯛꯇꯗ ꯅꯥꯎ ꯃꯅꯤꯄꯨꯔ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯣꯖꯥ ꯑꯍꯥꯟꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯂꯥꯏꯐ ꯍꯤꯁꯇ꯭ꯔꯤꯗ ꯕꯥꯏꯑꯣꯗꯥꯇꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯖꯥꯒꯤ ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯒꯤ ꯍꯧꯔꯛꯈꯤꯕꯒꯤ ꯍꯥꯏꯗꯤ ꯑꯣꯖꯥꯒꯤ ꯃꯃꯥ ꯕꯕꯥꯒꯤ ꯃꯤꯡ ꯑꯗꯒꯤ ꯍꯥꯏꯗꯤ ꯁ꯭ꯀꯨꯂꯤꯡꯅ ꯀꯗꯥꯏꯗ ꯇꯧꯕꯤꯔꯛꯄ ꯍꯥꯏꯗꯤ ꯁꯝꯂꯞꯄ ꯕꯥꯏꯑꯣꯗꯥꯇꯥ ꯍꯥꯏꯇꯥꯔꯦ ꯍꯥꯏꯐꯦꯠꯇꯪ ꯊꯝꯕꯤꯌꯨ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯦꯛꯁꯄ꯭ꯔꯦꯁ ꯌꯦꯡꯕꯤꯔꯤꯕ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯅꯨꯡꯁꯤꯔꯤ ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯍꯟꯕꯤꯔꯤꯕ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯅ꯭ꯌꯨ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯑꯩꯈꯣꯏꯒꯤ ꯏꯆꯟꯁꯨ ꯌꯥꯝ ꯅꯨꯡꯁꯤꯔꯤ ꯏꯆꯟ ꯑꯩꯈꯣꯏꯁꯤ ꯀꯩꯅꯣꯅꯤ ꯑꯩꯁꯤ ꯏꯝꯐꯥꯜꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 50ꯃꯨꯛ ꯂꯥꯞꯅ ꯆꯠꯂꯒ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯊꯥꯡꯒ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯥꯏꯂꯦꯟ ꯍꯥꯏꯅ ꯂꯩꯕ ꯈꯨꯟ ꯑꯃꯈꯛ ꯀꯔꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯀꯔꯥꯡ ꯍꯥꯏꯕ ꯚꯤꯂꯦꯖꯇꯨꯗ ꯑꯩ ꯑꯗꯨꯒꯨꯝꯕ ꯈꯨꯟꯗ ꯄꯣꯛꯆꯔꯛꯄꯅꯤ ꯑꯩꯒꯤ ꯕꯕꯥ ꯏꯃꯥꯁꯤ ꯃꯤꯡꯅ ꯍꯣꯕꯤꯖꯝ ꯂꯨꯈꯣꯏ ꯁꯤꯡ ꯏꯃꯥꯒꯤꯅ ꯍꯣꯕꯤꯖꯝ ꯑꯣꯡꯕꯤ ꯃꯦꯃ ꯗꯦꯕꯤ ꯀꯣ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤ ꯑꯩꯈꯣꯏ ꯄꯤꯕ 3 ꯅꯤꯉꯣꯜ ꯑꯃ ꯑꯗꯨꯒ ꯑꯩꯒꯤ ꯁ꯭ꯀꯨꯂꯤꯡꯁꯤ ꯑꯗꯨꯝ ꯑꯩꯒꯤ ꯂꯩꯕ ꯀꯔꯥꯡꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯖꯨꯅꯤꯌꯔ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯃꯈꯛ ꯂꯩ ꯖꯨꯅꯤꯌꯔ ꯍꯥꯏ ꯁ꯭ꯀꯨꯜꯁꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯀꯔꯥꯡꯀꯦꯜ ꯖꯨꯅꯤꯌꯔ ꯍꯥꯏ ꯁ꯭ꯀꯨꯜ ꯍꯥꯏ ꯀꯔꯥꯡꯀꯦꯜ ꯖꯨꯅꯤꯌꯔ ꯍꯥꯏ ꯁ꯭ꯀꯨꯜꯁꯤ KLꯁꯤ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯈꯨꯏꯗꯨꯝ ꯂꯩꯍꯥꯎ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯄꯣꯛꯆꯕ ꯃꯥꯒꯤ ꯃꯃꯥ ꯕꯕꯥ ꯏꯕꯣꯛ ꯍꯥꯏꯇꯥꯔꯦꯀꯣ ꯈꯨꯏꯗꯨꯝ ꯂꯩꯍꯥꯎ ꯀꯧꯏ ꯃꯣꯏꯅꯒꯤ ꯃꯃꯤꯡꯗ ꯑꯗꯨꯒꯨꯝꯕ ꯃꯣꯏꯒꯤ ꯃꯃꯤꯡꯗ ꯂꯤꯡꯈꯠꯄ ꯁ꯭ꯀꯨꯜ ꯑꯃꯈꯛꯅꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯄꯤꯛꯆꯕ ꯑꯗꯨꯒ ꯀꯔꯥꯡ ꯑꯥꯏꯂꯦꯟꯒꯤ ꯑꯣꯏꯅꯁꯨ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯇꯥꯡꯅ ꯂꯩꯖꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯀꯨꯜ ꯑꯃꯈꯛꯅꯤ ꯃꯗꯨꯗ ꯑꯩꯅ ꯀ꯭ꯂꯥꯁ 8 ꯐꯥꯎ ꯇꯝꯕ ꯃꯇꯨꯡꯗ ꯑꯩꯁꯤ ꯀ꯭ꯂꯥꯁ 9, 10 ꯃꯣꯏꯔꯥꯡꯒꯤ ꯃꯜꯇꯤꯄꯔꯄꯣꯁ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯑꯅ ꯁ꯭ꯀꯨꯜ ꯑꯃꯗ ꯇꯝꯃꯦ ꯑꯗꯨꯗꯨꯒ ꯃꯣꯏꯔꯥꯡ ꯀꯣꯂꯦꯖꯇ ꯑꯃꯨꯛ ꯀꯣꯂꯦꯖ ꯂꯣꯏꯁꯤꯜꯂ ꯃꯇꯨꯡꯗ ꯑꯩꯁꯦ ꯑꯃꯨꯛ ꯃꯥꯁꯇꯔꯁꯤ ꯗꯣꯛꯇꯔ BR ꯑꯝꯕꯦꯗꯀꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯩ ꯃꯦꯠꯁꯇ ꯑꯣꯅꯔꯁ ꯇꯧꯔꯒ ꯂꯥꯛꯄꯗꯨꯅꯤ ꯃꯦꯠꯁꯇ ꯂꯣꯏꯁꯤꯜꯂꯒ ꯑꯩ ꯃꯥꯁꯇꯔ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩ LLB ꯀꯣ BLNB ꯇꯧꯗꯅ ꯑꯩ ꯂꯣꯁꯨ ꯂꯣꯏꯁꯤꯟꯖꯔꯦ ꯂꯣꯏꯁꯤꯜꯂꯒ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯂꯩꯖꯔꯤ ꯑꯗꯨꯒ ꯃꯁꯤꯗꯩꯗ ꯏꯆꯟꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯂꯥꯏꯐ ꯍꯤꯁꯇ꯭ꯔꯤ ꯑꯃꯈꯛ ꯂꯩ ꯍꯥꯏꯗꯤ ꯀꯔꯥꯡꯁꯤ ꯉꯁꯤꯗꯒꯤꯅ ꯑꯩꯈꯣꯏꯅ ꯑꯩ ꯄꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩ ꯄꯣꯛꯄ ꯃꯇꯝ ꯐꯥꯎꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯅꯩꯅꯔꯛꯄ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯃꯈꯛ ꯂꯩ ꯍꯥꯏꯗꯤ ꯀꯔꯥꯡꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯂꯝꯕꯤ ꯊꯣꯡ ꯑꯃꯗꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯑꯣꯏꯕ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯕ ꯉꯁꯤ ꯐꯥꯎꯕꯗ ꯂꯝꯕꯤ ꯐꯥꯎꯗꯗꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯃꯣꯇꯣꯔ ꯕꯣꯠ ꯆꯦꯜꯂꯒ ꯍꯧꯖꯤꯛꯐꯥꯎꯗ ꯆꯦꯜꯂꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯃꯣꯇꯣꯔ ꯕꯣꯠ ꯆꯦꯜꯂꯤꯁꯤ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯋꯥꯔꯤꯅꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 40+ ꯑꯩꯈꯣꯏ ꯂꯥꯛꯑꯕ ꯃꯇꯝꯁꯤ ꯐꯥꯎꯕꯗ ꯍꯤꯡꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯒꯤ ꯏꯃꯨꯡꯁꯤ ꯌꯥꯝꯅ ꯋꯥꯏ ꯕꯕꯥ ꯏꯃꯥ ꯍꯣꯏꯅ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯑꯩꯅ ꯀ꯭ꯂꯥꯁ 7, 8 ꯇꯝꯕ ꯐꯥꯎꯕꯗ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯐꯥꯎꯕꯗ ꯑꯣꯏꯔꯛꯈꯤꯕ ꯐꯤꯕꯝꯗꯨ ꯑꯗꯨꯝ ꯈꯔ ꯅꯤꯡꯁꯤꯡꯉꯤ ꯀꯣ ꯑꯗ ꯑꯩꯒꯤ ꯑꯩ ꯄꯣꯛꯄ ꯕꯕꯥꯁꯤ ꯑꯣꯖꯥꯅꯤ ꯍꯧꯖꯤꯛ KL ꯖꯨꯅꯤꯌꯔ ꯁ꯭ꯀꯨꯜꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯦꯗ ꯃꯥꯁꯇꯔ ꯑꯣꯏꯅ ꯊꯕꯛ ꯄꯨꯔꯝꯃꯤ ꯑꯗꯨꯒ ꯏꯃꯥꯁꯤꯁꯨ ꯑꯣꯖꯥꯅꯤ ꯏꯃꯥꯅ ꯑꯃꯨꯛ ꯂꯋꯥꯔ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯑꯃꯈꯛ ꯂꯩ LP ꯁ꯭ꯀꯨꯜ ꯑꯃꯈꯛ ꯂꯩ ꯑꯗꯨꯗ ꯑꯣꯖꯥ ꯑꯣꯏ ꯑꯗꯣ ꯏꯃꯥꯁꯤꯅ ꯀꯩꯅꯣꯅꯤ ꯒꯣꯔꯃꯦꯟꯒꯤ ꯑꯩꯈꯣꯏꯒꯤ
regular post haidare ko government gi koi regular post oja wa rijabni babadi edit ni edit se koi tolop se amung phangba koi tha tara am ka lega am ka phangba tha te pa phangba dai tawna yamna kupna management tor ko family am kan ni du koi whole family se wagi masumana usi khra yame ya piba ni ringon ahumari ko den to sabe na tikra chaw ni na madugi mayam gi bhar mayam si babana the maximum yenga la ko na mara ko shikar ware then isi koi ningon jina ahani isi na ahani ai maming si gita kawi sagai gi na ningon si hana phangba ma gi maming si gita kawi gita devi na Haobijam gita devi haibani masul lo lore duga magi makhada ko tong tong la ko si da ai sagai gi na ningon si matok na pokpa ada matok am tang na phang mai tare ko phang pa dagi mayam na magi maming gita je hek thon gi dagi magi maming lauraga bawai ma hojina ko isi patom pokse bani magi maming lauraga gita ko tung dai na Gitajen adagi nauni pas na gita roy to mas na gita version adagi ikuragi macha ani hum lebu su gita ghost adagi gita goro gain taw na dumba ai ko hamdu le da bagi awa mayam ji adum ngalingam to yam wana khoner lai ana hajiti ad batano hi hondoi ni amko awa ba ji ta di phum phun bagi mamang na sunu pe tabi ram mani nga sagi nupi macha mangang unabada koi delivery tono hona matam dang sagi thokna hona badang ngam dadana ising mayai da ngang unadana mama di kalhor macha sigi wari myam koi tai tu adumaina aduguma khudong thiba mayam karang thiknar lai ko ana ai pok matam si ai yam nam si yam thamoi da ngasi ba pulla thang pane dubu sigi interview si da personal gi ba sagi awan ngai wari khresum share to bi bagi khudong chaw ji phangabani na ma hoina sometimes koi ji wari live matam da sagi amite ga pitar hekli ai si pok matam da ima si jada tare jata badagi bleeding tawre ko tawdagi ai si kanba na tran mama kanba tran mama masa kanna hona matam doctor puna hona ku matam da doctor gi facility phangi da ba den baba na numitu da puna hona bada akhoi hi da hola chabi khudong cha phangda na aing duma wana khangi bai wari next day nongala matung da akhoi gi ningthong ta na hai tare ko thang ma chapya da thang chapya da akhoi ningthong ta na hi hola ga ningthong hospital da akhoi agi PIC hai tare ni ko da lei kan da mathang mathang rims kai yorokpa ada rims yor matung si da imaji hana lakna hai tare ni ko mama hana kanna hona ji ga in to mama hana kanna hona ba lakna ba ai jina doctor gi tebon ga thammi haina pau tai haina sum libi da ada ai shu ngasagi kanna hona pagi hidak singni thina ko na horak matam da phangda bagi awaba dagi den ngasagi di ima bo na gadra ai bo na gadra dog lei family sin duna ngasagi nakan tungmang chingak bagi wari ko sum libi da yam pung nusi ada khoi gi laikai gi khoi gi itai ma hoi dom sa hoi ningon di mau khra hai tare ko khoi laikai gi ta jog jingi lupi dagi te ai jingi lupi khra lei ima bo amasu le rami anu siba ko khoi na makhai ma he ai anu siba adugumba ima mani masu le gidre ana moi sing jina ai si ima jina sum kan da hospital doctor jing hona gre ai jina moi sing jina ai si kanna hona kuma tam da unfortunately lebak khaba dagi hai tare doctor gi chances ma phangwa dagi ai si adugumba hidak ndak yan ko tana kan mi khung cha bam phanghawi hai adui matung da ima si yam sangna dum doctor da lei khoi na lei matam da ai ji ajiki lekai gi iche indom cha hoi ma bo hoi da itei moi mayam da ai yokpi rak hai tare ko yokpi rak si moina sometimes ngon da hek phagi tawi na gyan tar ba da nang je khoi laman toli ni ko gain hek phagi tawi no mai na ima da kai gi no ima mayam jina ngon da mogi laman toli ha ji kai gi no gain ha kan ima jina nang je chawna hona matam da aina hadi mau pithak tre mayam jina amnong pithak taro yole aduna moi laman toli ni ga in tawne ngon sum ori libi bhai tare ko adugumba yam nuksiba life from the lakre chen lakra matung da adum hadi piron bhaw da ngasagi kaini ima hoigi ima gi mabungi macha sing hai tare ko kana family khare lai piron bhaw da khoi thinga na sirwa phangda na moi dagi ngasagi porkani adagi moina pirakani gan haibagi thajaba da khoi ngaire laihiba adagi pirakpa du sada ba khum tu nga cha tra ga khoi phi na ga nam ga
ꯈꯣꯡꯎꯞꯁꯦ ꯑꯩꯈꯣꯏ ꯆꯥꯅ ꯍꯣꯠꯅꯕꯒꯤ ꯇꯣꯡꯕꯒꯤ ꯑꯋꯥꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯈꯔ ꯂꯩ ꯏꯆꯤꯟꯀꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯏꯐꯁꯦ ꯃꯊꯪ ꯂꯥꯛꯄꯗꯨꯅ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯈꯨꯟꯒꯤ ꯑꯋꯥꯕꯁꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯁ꯭ꯀꯨꯜꯂꯤꯡꯒꯤ ꯑꯣꯏꯔꯣ ꯑꯗꯒꯤ ꯍꯣꯁꯄꯤꯇꯥꯂꯤꯇꯤꯒꯤ ꯑꯣꯏꯔꯣ ꯋꯥꯠ ꯑꯦꯚꯔ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯗꯤꯕꯂꯞꯃꯦꯟꯗ ꯉꯁꯤ ꯐꯥꯎꯕꯗ ꯑꯗꯨꯝ ꯁꯣꯟꯊꯔꯒ ꯂꯩꯕꯅꯤꯅ ꯌꯥꯝ ꯋꯥꯅ ꯍꯤꯡꯅ ꯂꯥꯛꯈꯤ ꯀꯣ ꯑꯗꯨꯒ ꯑꯩꯅꯦ ꯏꯆꯦꯅꯦ ꯑꯩ ꯏꯅꯥꯎꯄꯥ ꯑꯅꯤꯁꯤꯅꯦ ꯏꯆꯦꯁꯤꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯍꯨꯝ ꯍꯥꯏꯇꯥꯔꯦ ꯄꯤꯕꯥ ꯑꯍꯨꯝꯁꯤ ꯁꯦꯟꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯥꯅ ꯄꯨꯔꯥ ꯃꯃꯥ ꯑꯃꯒꯤ ꯑꯣꯏꯕ ꯔꯣꯜ ꯂꯧꯔ ꯃꯇꯨꯡꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡꯗ ꯑꯃꯨꯛ ꯚꯔꯥꯗ ꯂꯩꯔꯒ ꯑꯗꯨꯃꯥꯏꯅ ꯁ꯭ꯇꯗꯤꯁꯦ ꯃꯈꯥ ꯇꯧꯊꯔꯛꯈꯤꯕꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯦꯟꯅ ꯏꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯗꯤ ꯏꯆꯦꯅ ꯄꯨꯊꯣꯛꯄꯤꯔꯛꯄꯁꯤ ꯑꯗꯨꯝ ꯌꯥꯝ ꯄꯤꯛꯏꯉꯩ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯅꯖꯔꯤ ꯀꯥꯕ ꯍꯧꯕ ꯇꯥꯏꯃꯤꯡꯗꯒꯤ ꯍꯧꯅ ꯄꯨꯊꯣꯛꯈ꯭ꯔꯒ ꯃꯥꯅ ꯄꯨꯔꯥ ꯃꯃꯥ ꯑꯃꯒꯤ ꯔꯣꯜ ꯂꯧꯔꯀꯥꯟꯗ ꯏꯃꯥꯒ ꯕꯕꯥꯁꯤꯅ ꯁꯨꯝ ꯅꯥꯀꯟꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯦꯝꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯗꯨꯝ ꯉꯥ ꯐꯥꯕ ꯄꯥꯠ ꯇꯥꯕ ꯑꯗꯒꯤ ꯁ꯭ꯀꯨꯜꯒꯤ ꯀꯩꯀꯩ ꯈꯔ ꯇꯧꯅꯕ ꯍꯣꯠꯅꯕ ꯂꯩꯀꯥꯏꯒꯤ ꯑꯗꯨꯝ ꯐꯅꯕ ꯈꯔ ꯍꯣꯠꯅꯕ ꯁꯨꯝ ꯇꯧꯕꯗ ꯑꯗꯨꯝ ꯉꯝꯅꯕ ꯍꯣꯠꯅꯔꯛꯄꯗ ꯉꯁꯥꯏꯒꯤ ꯏꯆꯦꯁꯤꯅ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯆꯧꯕ ꯗꯥꯏꯇ ꯑꯃ ꯂꯧꯕꯤꯗꯅ ꯂꯥꯛꯈꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯤ ꯃꯣꯏꯔꯥꯡꯗ ꯑꯗꯨꯝ ꯁꯦꯇꯜꯃꯦꯟ ꯇꯧꯔꯒ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯈꯣꯠꯄ ꯍꯧꯅꯔꯛꯈ꯭ꯔꯦ ꯚꯔꯥꯗ ꯂꯩꯔꯒ ꯌꯥꯝ ꯁꯥꯡꯅ ꯀꯨꯏꯅ ꯚꯔꯥ ꯂꯩꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯒ꯭ꯔꯦꯖꯨꯑꯦꯁꯟꯒꯤ ꯊꯥꯛꯁꯤꯐꯥꯎ ꯃꯊꯪ ꯂꯣꯏꯁꯤꯟꯖꯔꯛꯈꯤ ꯑꯣꯖꯥꯅꯁꯨ ꯍꯥꯏꯕꯤꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯖꯤꯡ ꯂꯣꯏꯌꯥꯗ ꯂꯩꯕ ꯃꯐꯝꯁꯤꯡ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯍꯥꯏꯗꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯗꯕꯨ ꯑꯣꯏꯔꯣ ꯈꯨꯗꯣꯡꯆꯥꯗꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯌꯣꯛꯅꯔꯤꯕꯅꯤꯀꯣ ꯍꯥꯏꯗꯤ ꯍꯟꯗꯛꯀꯤ ꯊꯣꯛꯂꯛꯏꯕ ꯂꯥꯟꯁꯤꯗꯁꯨ ꯑꯩꯈꯣꯏꯅꯁꯨ ꯎꯕꯁꯨ ꯐꯅꯌꯥꯝ ꯐꯪꯖꯔꯦ ꯑꯣꯖꯥꯒꯤ ꯁ꯭ꯀꯨꯂꯤꯡꯁꯦ ꯍꯥꯏꯗꯤ ꯑꯣꯖꯥꯁꯦ ꯂꯣ ꯇꯝꯃꯦꯅꯁꯨ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯦꯀꯣ ꯑꯗꯣ ꯂꯣ ꯇꯝꯃꯝꯕꯗꯒꯤ ꯁꯣꯝꯗ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯁ ꯔꯣꯝꯗ ꯆꯪꯂꯛꯈꯤꯕꯒꯤ ꯃꯇꯥꯡꯁꯦ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯁꯤ ꯑꯩꯒꯤ ꯂꯥꯏꯐꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯁꯦ ꯀ꯭ꯂꯥꯁ 7-8ꯇꯒꯤ ꯍꯧꯅ ꯑꯗꯨꯝ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯥꯏꯐꯇꯒꯤ ꯍꯧꯅ ꯑꯩꯁꯦ ꯑꯗꯨꯝ ꯁ꯭ꯀꯨꯜꯒꯤ ꯚꯣꯠ ꯑꯃ ꯇꯧꯋꯤꯗꯅ ꯑꯩꯈꯣꯏꯅꯀꯣ ꯁ꯭ꯀꯨꯜꯒꯤ ꯚꯣꯠꯁꯦ ꯑꯗꯨꯝ ꯂꯦꯞꯄ ꯂꯥꯛꯑꯦ ꯂꯥꯛꯄꯁꯤꯗ ꯀ꯭ꯂꯥꯁ 8 ꯀꯥꯕ ꯀꯨꯝꯁꯤꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃꯒ ꯂꯩ ꯀ꯭ꯂꯥꯁ 8 ꯀꯥꯕ ꯀꯨꯝꯁꯤꯗ ꯑꯩꯅ ꯁ꯭ꯀꯨꯜꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯣꯁ ꯍꯥꯏꯗꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤ ꯂꯦꯞꯃꯤꯟꯅꯕ ꯀꯅꯥꯗ ꯂꯦꯞꯄ ꯀꯅꯥꯗ ꯑꯩꯒꯤ ꯀꯦꯖꯟ ꯁꯤꯁꯇꯔ ꯍꯥꯏꯇꯥꯔꯦꯀꯣ ꯁꯥꯒꯩꯒꯤ ꯏꯆꯦꯁꯤꯡ ꯏꯆꯦ ꯊꯣꯛꯏ ꯍꯥꯏꯀꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯟꯇꯦꯝꯄꯔꯔꯤꯅꯤ ꯚꯣꯠ ꯄꯥꯟꯅꯕꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯕꯕꯥ ꯍꯣꯏ ꯑꯗꯨꯗꯒꯤ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝꯁꯤꯅ ꯉꯁꯥꯏꯒꯤ ꯑꯩꯁꯤꯅ ꯉꯁꯥꯏꯒꯤ ꯅꯤꯄꯥ ꯃꯆꯥꯅꯤꯅ ꯉꯁꯥꯏꯒꯤ ꯍꯥꯏꯅꯕꯗ ꯌꯥꯅꯤꯒ ꯈꯜꯂꯀꯥꯟꯗ ꯉꯁꯥꯏꯒꯤ ꯚꯣꯠꯁꯦ ꯑꯩꯅ ꯃꯁꯤꯡ ꯊꯤꯕꯗꯗꯤ ꯍꯦꯜꯂꯕ ꯑꯃ ꯑꯅꯤ ꯍꯦꯜꯂ ꯀꯥꯔꯕ ꯉꯁꯥꯏ ꯅꯤꯉꯣꯟꯗꯣ ꯂꯩꯀꯥꯏ ꯃꯁꯦꯟ ꯉꯥꯛꯇꯅꯤꯅ ꯅꯤꯉꯣꯟꯗꯨꯅ ꯀꯥꯍꯟꯁꯤ ꯀꯥꯏꯅ ꯀꯥꯍꯜꯂꯀꯥꯟꯗ ꯉꯁꯥꯏ ꯚꯣꯠꯁꯦ ꯑꯩꯉꯣꯟꯗ ꯀꯥꯍꯟꯈ꯭ꯔꯀꯥꯟꯗ ꯑꯩꯅ ꯉꯁꯥꯏꯒꯤ ꯃꯗꯨꯗ ꯁꯥꯎꯔꯤꯅꯤ ꯀꯥꯏꯅ ꯇꯧꯕꯒꯤ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯍꯧꯅ ꯑꯩꯁꯦ ꯑꯗꯨꯝ ꯃꯤꯌꯥꯝꯒꯤ ꯁꯣꯁꯤꯌꯦꯜꯒꯤ ꯊꯕꯛ ꯇꯧꯅꯤꯡꯕꯒꯤ ꯏꯟꯇꯦꯟꯁꯟ ꯑꯗꯨꯝ ꯂꯥꯛꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯀꯣꯂꯦꯖ ꯂꯥꯏꯐꯇꯁꯨ ꯚꯔꯥꯗ ꯂꯩꯅ ꯑꯩꯁꯤ ꯃꯣꯏꯔꯥꯡ ꯀꯣꯂꯦꯖꯇ ꯚꯣꯠ ꯂꯦꯞꯄꯦ ꯃꯣꯏꯔꯥꯡ ꯀꯣꯂꯦꯖꯇ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯦꯞꯄꯦ ꯑꯗꯨꯒ ꯃꯣꯏꯔꯥꯡꯗ ꯂꯩꯔꯒ ꯚꯔꯥꯗ ꯂꯩꯔꯒ ꯚꯣꯠ ꯂꯦꯞꯄ ꯃꯇꯝꯗ ꯍꯣꯜ ꯃꯣꯏꯔꯥꯡꯗꯨꯒꯤ ꯑꯣꯔꯤꯖꯤꯟ ꯁ꯭ꯇꯨꯗꯦꯟ ꯑꯃꯈꯛ ꯍꯥꯏꯇꯥꯔꯦꯀꯣ ꯄꯩꯁꯥ ꯌꯥꯝ ꯄꯥꯏ ꯑꯣꯔꯤꯖꯤꯟ ꯁ꯭ꯇꯨꯗꯦꯟ ꯑꯃꯒ ꯚꯣꯠ ꯄꯥꯟꯅꯩꯌꯦꯕꯀꯣ ꯄꯥꯟꯅꯕꯁꯤꯗꯩꯗ ꯑꯩꯒꯤ ꯀ꯭ꯂꯥꯁꯃꯦꯠ ꯅꯨꯡꯁꯤꯕꯤꯕ ꯑꯩꯁꯦ ꯑꯌꯥꯝꯕꯅ ꯃꯦꯛꯁꯤꯃꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯇꯤꯟꯅꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯦ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯇꯧꯔꯒ ꯑꯗꯨꯝ ꯌꯥꯝꯅ ꯖꯣꯂꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯣꯏꯅꯃꯤꯟꯅꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯌꯥꯝꯁꯤꯅ ꯑꯩꯁꯦ ꯚꯣꯠ ꯂꯦꯞꯄꯨ ꯇꯧꯕꯗꯒꯤ ꯑꯗꯨꯝ ꯂꯦꯞꯄꯗꯒꯤ ꯚꯔꯥꯗ ꯂꯩꯕ ꯑꯩꯁꯤ ꯚꯔꯥꯗ ꯂꯩꯅ ꯂꯦꯞꯄ ꯀꯥꯟꯗ ꯚꯣꯠ ꯀꯥꯊꯣꯛꯑꯦꯀꯣ ꯑꯗꯨ ꯀꯥꯊꯣꯛꯄꯗꯒꯤ ꯀꯩꯗꯧꯔꯦ ꯚꯣꯠ ꯀꯥꯔꯦ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯦꯝꯁꯨꯒꯤ ꯕꯤꯁꯅꯨ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯄꯥꯏꯔꯝꯃꯦ ꯑꯗꯒꯤ ꯑꯃꯨꯛ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟ ꯍꯥꯟꯅ ꯄꯥꯏꯔꯦ ꯃꯊꯪ ꯁꯨꯝ ꯆꯍꯤ 2-3 ꯁꯨꯝ ꯄꯥꯏꯔ ꯂꯥꯛꯀꯥꯟꯗ ꯄ꯭ꯔꯁꯤꯗꯦꯟ ꯄꯥꯏꯔꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯂꯤꯖꯥꯕꯦꯠ ꯁꯤꯕ ꯃꯇꯝꯒꯤꯗꯣ ꯏꯂꯤꯖꯥꯕꯦꯠ ꯑꯩꯅ ꯑꯩꯈꯣꯏ ꯁ꯭ꯇꯨꯗꯦꯟ ꯑꯃꯈꯛ ꯁꯤꯈꯤꯕꯒꯤ ꯃꯇꯝꯒꯤꯁꯦ ꯑꯁꯤꯗꯩꯗ ꯑꯩꯈꯣꯏ ꯑꯦꯝꯁꯨꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯀꯦꯅꯦꯅ ꯏꯂꯤꯖꯥꯕꯦꯠꯁꯦ ꯐꯥꯕꯅꯤ ꯍꯥꯏꯕꯒꯤ ꯃꯤꯌꯥꯝꯒꯤ ꯀꯟꯅ ꯄ꯭ꯔꯣꯄꯥꯒꯦꯟꯗꯥ ꯑꯃ ꯂꯥꯛꯈꯤꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯑꯦꯝꯁꯨꯒꯤ ꯇꯤꯝ ꯑꯃ ꯑꯩꯒꯤ ꯀꯣ ꯚꯦꯟꯆꯔ ꯍꯥꯏꯇꯥꯔꯦꯀꯣ ꯏꯃꯥꯟꯅꯕꯁꯤꯡ ꯇꯧꯔꯒ ꯃꯇꯝꯗ ꯄꯨꯃꯤꯟꯅꯕ ꯀꯣ ꯚꯦꯟꯆꯔ ꯇꯧꯔꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯗꯣ ꯅꯤꯡꯁꯤꯡꯖꯔꯤ ꯀꯣ ꯇꯧꯕꯨꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕꯤꯅꯣꯏ ꯑꯗꯒꯤ ꯐꯧꯋꯥꯂꯥꯗꯒꯤ ꯚꯨꯃꯦꯁꯣꯔ ꯑꯗꯒꯤ ꯆꯤꯡꯈꯩ ꯉꯥꯟꯕ ꯍꯣꯏ ꯄ꯭ꯔꯦꯃꯥꯅꯟꯗ ꯍꯣꯏ ꯀꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯄꯨꯃꯤꯟꯅꯕ ꯑꯩꯈꯣꯏ ꯀꯣꯂꯤꯛ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯀꯣꯂꯤꯛ ꯑꯃ ꯂꯩ ꯏꯃꯥꯟꯅꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ 7-8 ꯇꯧꯔꯀꯥꯟꯗ ꯃꯣꯏ ꯆꯨꯔꯆꯥꯟꯄꯨꯔ ꯃꯅꯨꯡ ꯆꯪꯉ ꯃꯇꯨꯡꯗ ꯂꯩꯕ ꯃꯣꯏ ꯀꯨꯀꯤ ꯀꯦꯝ ꯑꯃꯗ ꯑꯩꯈꯣꯏ ꯆꯠꯂꯦꯕ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯃꯣꯏꯅ ꯐꯥꯕꯅꯤ ꯍꯥꯏꯔꯕꯅꯤꯅ ꯆꯠꯁꯦꯅ ꯆꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯃꯣꯏꯗ ꯑꯉꯥꯡꯁꯦ ꯊꯥꯗꯣꯛꯄꯤꯌꯨ ꯈꯣꯠꯇꯣꯛꯄꯤꯌꯨ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯄꯨꯁ ꯇꯧꯕ ꯋꯥꯔꯤ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯉꯁꯥꯏꯒꯤ ꯑꯗꯨꯒꯨꯝꯕ ꯃꯤꯍꯥꯠꯄꯗꯨ ꯃꯇꯝꯗꯨꯗ ꯀꯟꯅ ꯊꯤꯒꯠꯅꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯄꯨꯊꯣꯛꯄꯗ ꯑꯩꯈꯣই ꯑꯦꯝꯁꯨ ꯑꯣꯐꯤꯁꯁꯦ ꯉꯁꯥꯏꯒꯤ ꯃꯌꯥꯝ ꯆꯪꯗꯅ ꯃꯩ ꯊꯥꯗꯣꯛꯈꯤꯕ ꯃꯩ ꯊꯥꯒꯤ ꯈꯔ ꯂꯩꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯒꯨꯝꯕꯗ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅ ꯁꯣꯁꯤꯌꯦꯜꯒꯤ ꯊꯕꯛ ꯇꯧꯔꯒ ꯑꯗꯨꯝ ꯌꯥꯝ ꯁꯥꯡꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯁꯥꯡꯅ ꯋꯥꯔ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯊꯪ ꯂꯥꯛꯄꯗꯨꯅ ꯑꯃꯨꯛ ꯑꯩꯁꯤ ꯃꯄꯥꯟ ꯆꯠꯂꯀꯥꯟꯗ ꯑꯩꯁꯦ ꯑꯒ꯭ꯔꯥꯗ ꯂꯩꯔꯦ ꯗꯣꯛꯇꯔ ꯕꯤ ꯑꯥꯔ ꯑꯝꯕꯦꯗꯀꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯩꯁꯦ ꯃꯥꯁꯇꯔꯒꯤ ꯃꯈꯥ ꯆꯠꯊꯅꯕꯒꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯁꯦ ꯑꯦꯛꯖꯥꯝ ꯊꯥꯔꯦ
खल्ले खल्लकान मास्टर तौरे तौबगी फर्स्ट सेम जी थार मतुंगदा फर्स्ट सेम एग्जाम पीर मतुंगदा सेकंड सेम का कांजिदा खोगी मसाद आइना मा लई मनपुर स्टूडेंट एसोसिएशन अग्रा आइना को दिल्ली एकदम थोंग थोंग खाले सुमाइना आई खोगी सिगी मसाद की जो मके दौरे भोट तौबसी दम के दौरे आई जनरल सेक्रेटरी लेपू है मैम चौदना आदा लेबीरम सीनियर लीडर खरा अदई खोई हान तिनबी मानसिंग लेबदना मु लेपू है तौबदगी लेप कांसिदा के दौरे खोई ꯍꯥꯏꯗꯤ ꯂꯩꯈꯤꯗꯕ ꯃꯥꯜꯂꯦ ꯕꯣꯠ ꯄꯥꯟꯅꯕ ꯅꯤꯄꯥꯗꯣ ꯑꯩ ꯄꯥꯎ ꯇꯥꯕꯗ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯁꯦ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯂꯩꯈꯤꯗꯦꯅ ꯄꯥꯎ ꯇꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯕꯣꯠ ꯄꯥꯟꯅꯕꯗꯒꯤ ꯂꯥꯏꯕꯛ ꯐꯗꯅ ꯑꯗꯨꯁꯨ ꯑꯃꯨꯛ ꯑꯟꯐꯣꯔꯆꯨꯅꯦꯠꯂꯤ ꯑꯩꯅ ꯀꯥꯊꯣꯛꯑ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯑꯞꯁꯄꯥꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯁ꯭ꯇꯦꯠ 8 ꯀꯣ ꯗꯦꯜꯂꯤ ꯑꯗꯒꯤ ꯑꯒ꯭ꯔꯥ ꯌꯨꯄꯤ ꯀꯣ ꯑꯗꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯄꯨꯅꯦ ꯃꯍꯥꯔꯥꯁꯇ꯭ꯔ ꯀꯩ ꯃꯌꯥꯝ ꯌꯥꯎꯔꯀꯥꯟꯗ ꯁ꯭ꯇꯦꯠ 8ꯁꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯦꯝꯅꯦꯁꯇꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯟꯗꯤꯌꯥ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯃ ꯂꯩ मदुना इनवाइट तौरतुना अखोइना ऑर्गेनाइज तौरकान स्टेट 8 से अस्पा की मयोक्ता अखोइना वन टाइम सेम डे मदे अखोइना ngसागी स्टेट 8 सिदा अखोइना ऑर्गेनाइज तौरकान अखोइ अस्पा की मयोक्ता एक्शन इरांग जंगीबगी खोंजंग हम संगी अखोइना को अदुमाइना तौरसंग बदे अखोइ याम कन्ना मुनगी डेलेगानो यूपी पुलिस के लाक्ता कोना अखोइ लंबी थिंगोबगी को आइन तौदा को इंटरव्यू लोग को मैम तौदा वा मैम थेनरखि मरी मैम लेरे स्माइन तौदना मयांग मतेंग पांगन लाकपसिदा मुक थोले मास्टर लोरे थोला कांसिदा मुक कैदौरे याम नुक्सी वरी साइ एरियासिदा याम नुक्सी वरी तंकम लाक्तोरे मु ngसागी अखोइ करांगसी ममांगै खरा ngलिङै मतमदा अखोइगी अतोपा अखोइगी लालौबगी इशू हाइतारेको अदु याम कन्ना अखोइगी मयामनासु खरा दुम ngangna जगह ओइरम हाइतारेको अदा मतमदिदा आर्मी नै अखोइ लौताक ऑपरेशन नै अखोइ अमा तौगी याम चाउबा इरांग अमको तौबदगी मोइना कैदौगे बु ngसागी मतमदा लेकाइ लोकेलिटी दा लैबा नहा मयाम निंगजी हाइदि चिंगमुचिंगनादे द फाबी पुनबी धप तौबी खोपी मैम तौबी हम लेगरेको मदुखै करांगजी ओइना क्लब अमा खलै करांग आइलैंड डेवलपमेंट ऑर्गेनाइजेशन किदो ओइनाको किदो सी याम ngलिङै मतमदा खुनगी अहलमन मयाम अना सेंबिरमबनी अदाइदा हजिसी दुगी इरांग मनुंग सिदैदा कैदौरे क्लब की लेरिबा रिप्रेजेंट लीडर मयाम सिंगजे आर्मी सिंग थिगलकपी खोगलकपी याम तौइको तौबदगी कनागमम तंग सगे दु एरिया दु चंगहला थौक तौबन आइसी मास्टर तमर थोला मतुंगदा ngसागी आइसी खुनुगी ओइना हजिक लेबि इशूसिंग मतंग सिदा याम इशू मसा याम मा मोय आर्मी सिंग नैबा खोटपा अदगी मोयना तोब करंट तुरन याम थेना करे स्ट्रगल मयाम को अदुगी लोय समझला कांदा हजिक क्लब की कनोसी अमुक मयाम मानर मतुंगदा इन अमुक क्लब की प्रेसिडेंट पाइसलगा हजिक लेबि इशूसिंग दो अमुक चिना तौबा याय चिना तौबा यादे चि तौगनु सा तौगनु गाना गाना खोरन मयाम तौरकांदा मयाम सेटलमेंट हम प्रॉब्लम होनाबदा खचंगरे मतम को माइन तौरगा ला मतुंग सिदा कैदौरे अमुक अदुगी पार्टुमा मयाम लोखुं दौदाइदा खर लवर लाखरे आइना अदु मतुंगदा अमुक मास्टर लोयर तोला मतुंग सिदा इसे तौबा याबा लेकाइगी अदगी सोशली थोक मयाम तौगरे देन अमुक लो से तमथोके हैना तमथोकपनी सागी लो तंबगी मरक से याम नुक्सी वरी खरे लै आइना मास्टर लोयर तोला मतुंग सिदा आइसी प्राइवेट कंपनी हाइदारेको रिलायंस जियो ना अखोगी हजिक लैरिबा अखोगी मुकेश अंबानी की मणिपुर रिलायंस जियो चंगबा टाइमिंग सिदा अखोगी आई पार्टनर ओइरे मतुंगदा ngसागी आइगी फैमिली सिंगी हाइतारेको फार्म अदा अखोइसी जॉइन तौर मतुंगदा इंटरव्यू लो यावरे खोले जॉइन वेंचर ओइर मतुंगदा आइजी रिलायंस जियो कंपनी की वेंचर ओइनर कांदा कॉन्ट्रैक्ट वर्क से अखोइ पाइबा हौरे कान सिदा दाइन थौक तौमिनरगा लाकपदगी याम कुइना ला मतुंग सिदा अखोइगी केंद्रगी ओइना यामा मखग लै बोट लेफंबा अखोइ हाउबिजम मनिसना हाइनाको हाउबिजम मनिसना सी अखोइ मणिपुर पीपल्स पार्टी एमपीपी की ngसागी आइना पॉलिटिकल एक्टिविस्ट ओइरखिबगी वरी सोशली थौक तौर मतुंगदा पॉलिटिकल लाकबी वरी दुनि कोइ लाक्सदोइजिको ngसागी सांगरबगी लाइफ जर्नी सिमगी मनुंगदा अदुमाइना गी ओइबा फैमिली की पार्ट थेंगांग अवाना मयाम थेंगना लाखर मतुंगदा हजिक इयामबसी माजी मणिपुर पार्टी की माजी वाइस प्रेसिडेंट एडमिनिस्ट्रेशन पायर मतुंगदा बोट लेबा इयामबनी केनडा माजी अनफॉर्चुनेटली माजी अदुम पार्टी थौक तौना अदि पॉलिटिकल पार्टी थौक तौना सी एयरपोर्ट ममांगदा काप खाटकी ताबिरंगनी को एयरपोर्ट ममांगदा अखोइ मसक खंगदबा सिंगना अदुम माजे काप खाटपीग्रे याम नुआइते अदु काप हाटखर मतुंग आई मतमदे आइसे पॉलिटिकल पार्टी कैसु मरी नदे अदु यामबदुना अखोइसे ngसागी पॉलिटिकल प्लेटफॉर्म दुदा ngसागी एज ए मेंबर मोइना इनरोल तोक्सलगाना मोइना एक्टिव मेंबर थंबिरम हाइतारेको अदु आइदी इसामक्ति ददिदा भाई भोट हाई स्कूल लाइफ तकी भोट लेपे भोट कारे कॉलेज लाइफ त भोट लेपे भोट कारे
ꯑꯗꯒꯤ ꯁꯥꯇ꯭ꯔꯒꯤ ꯂꯥꯏꯐꯇ ꯑꯥꯗ ꯃꯁꯥꯠꯀꯤ ꯚꯣꯠ ꯂꯦꯞꯄꯦ ꯚꯣꯠ ꯀꯥꯔ ꯂꯥꯛꯑꯦ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯁꯥꯇ꯭ꯔꯒꯤ ꯂꯥꯏꯐꯇ ꯁꯥꯇ꯭ꯔꯒꯤ ꯑꯣꯏꯕ ꯖꯔꯅꯤꯗꯗꯤ ꯑꯗꯨꯃꯥꯏꯅ ꯏꯂꯦꯛꯁꯟꯁꯦ ꯊꯦꯡꯅꯔ ꯂꯥꯛꯑꯒ ꯚꯣꯠ ꯀꯥꯔ ꯂꯥꯛꯈꯤꯕ ꯃꯌꯥꯝꯗꯨꯒꯤ ꯄꯔꯝ ꯑꯃ ꯂꯩꯔ ꯃꯇꯨꯡꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄ꯭ꯂꯦꯠꯐꯣꯝꯗ ꯆꯣꯡꯁꯤꯜꯂꯒ ꯊꯕꯛ ꯇꯧꯕꯗꯤ ꯍꯧꯔꯛꯇ꯭ꯔꯤꯕꯅꯦꯕꯀꯣ ꯑꯗꯨ ꯏꯌꯥꯝꯕꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯅꯨꯡꯗ ꯏꯌꯥꯝꯕꯒꯤ ꯂꯩꯈꯤꯗꯕꯒꯤ ꯋꯥꯔꯤꯁꯨ ꯌꯥꯝ ꯁꯥꯡꯉꯦ ꯑꯗꯨꯕꯨ ꯑꯩ ꯇꯦꯟꯁꯤꯟꯖꯔꯒꯦ ꯏꯌꯥꯝꯕꯁꯤ ꯑꯗꯨꯝ ꯑꯉꯥꯟꯕ ꯇꯥꯏꯃꯤꯡꯅꯤꯀꯣ ꯗꯦ ꯅꯥꯏꯠꯇ ꯑꯗꯨꯝ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯂꯝꯕꯤꯗ ꯒꯥꯔꯤ ꯇꯥꯟꯅꯔꯒ ꯅꯣꯡꯃꯩꯅ ꯀꯥꯞꯄ ꯍꯥꯠꯄꯤꯈ꯭ꯔꯦ ꯑꯗꯨꯝ ꯃꯤꯁꯛꯇꯨ ꯀꯅꯥꯅꯣ ꯉꯁꯤꯐꯥꯎ ꯄꯨꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯉꯩ ꯃꯔꯛꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯅꯦꯛꯁ ꯗꯦꯗ ꯅꯦꯛꯁ 3-4 ꯗꯦꯖꯗ ꯑꯩꯈꯣꯏ ꯑꯁꯤꯕ ꯂꯧꯗꯕꯤ ꯀꯟꯅ ꯅꯝꯃꯨꯅ ꯂꯥꯛꯄ ꯀꯥꯟꯁꯤꯗꯩꯗ ꯉꯁꯥꯏꯒꯤ ꯂꯥꯁ ꯒꯃꯦꯟꯅ ꯉꯁꯥꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯁꯥꯁꯤꯅꯦꯁꯟ ꯑꯣꯏ ꯈꯣꯠꯂꯤ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯕꯤꯕ ꯌꯥꯝ ꯂꯩꯈꯤꯀꯣ ꯑꯗꯨ ꯃꯌꯥꯝꯗꯨ ꯇꯧꯔ ꯃꯇꯨꯡꯗ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯃꯨꯛ ꯍꯥꯏꯗꯤ MPPꯅ ꯃꯅꯤꯄꯨꯔ ꯄꯤꯄꯜꯁ ꯄꯥꯔꯇꯤꯅ ꯉꯁꯥꯏꯒꯤ ꯃꯇꯝꯗꯨꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯀꯩꯀꯩꯅ ꯉꯁꯥꯏꯒꯤ ꯑꯩꯁꯦ ꯌꯨꯝꯗ ꯂꯥꯛꯑꯀꯥꯟꯗ ꯁꯨꯃꯥꯏꯅ ꯑꯌꯥꯝꯕꯁꯨ ꯁꯨꯃꯥꯏꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯈ꯭ꯔꯦ ꯌꯥꯔꯒꯗꯤ ꯅꯪꯁꯨ ꯄꯣꯂꯤꯇꯤꯀꯦꯜ ꯈꯣꯡꯗꯥꯅꯕ ꯇꯧꯁꯤ ꯄꯣꯂꯤꯇꯤꯛꯁ ꯈꯣꯡꯗꯥꯅꯕ ꯇꯧꯁꯤ ꯑꯗꯨꯒ ꯄꯥꯔꯇꯤꯒꯤ ꯑꯣꯏꯅ ꯃꯇꯤꯛ ꯆꯥꯕ ꯑꯩꯈꯣꯏ ꯇꯧꯕ ꯌꯥꯕ ꯐꯝ ꯑꯃ ꯄꯥꯏꯔꯀꯥꯟꯗ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯀꯥꯏꯅꯒ ꯁꯨꯝ ꯑꯦꯄ꯭ꯔꯣꯆ ꯇꯧꯕ ꯍꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯅꯥꯀꯟꯗꯁꯨ ꯑꯩꯒꯤ ꯍꯤꯡꯖꯅꯕꯒꯤ ꯇꯣꯉꯥꯟꯕ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯑꯃꯈꯛ ꯑꯗꯨꯝ ꯇꯧꯖꯔꯒ ꯑꯩꯁꯦ ꯑꯗꯨꯝ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯣ ꯑꯩꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤ ꯀꯣ ꯕꯕꯥ ꯏꯃꯥ ꯃꯌꯥꯝꯁꯤ ꯁꯨꯝ ꯑꯩ ꯑꯗꯨꯝ ꯍꯥꯏꯗꯤ ꯋꯥꯕꯁꯨ ꯋꯥꯔꯒ ꯂꯥꯛꯈ꯭ꯔꯦ ꯏꯃꯥ ꯕꯕꯥꯒꯤ ꯑꯣꯏꯕ ꯃꯅꯤꯡ ꯊꯨꯡꯖꯕ ꯃꯣꯏꯒꯤ ꯑꯉꯝꯕ ꯁꯦꯕꯥ ꯇꯧꯖꯕ ꯉꯝꯃꯀꯥꯟꯗ ꯏꯆꯥ ꯏꯅꯥꯎꯁꯤꯡꯁꯦ ꯑꯃꯨꯛꯇꯪ ꯃꯤ ꯑꯣꯏꯍꯜꯂꯝꯒꯦ ꯈꯟꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯋꯥ ꯑꯅꯥ ꯃꯌꯥꯝ ꯈꯥꯡꯉꯀꯥꯟꯗ ꯉꯁꯥꯏꯒꯤ ꯌꯥꯝ ꯁꯥꯡꯕ ꯖꯔꯅꯤ ꯑꯃ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯏꯆꯟꯀꯣ ꯑꯗꯨꯗ ꯑꯩꯁꯤ ꯃꯇꯝꯗꯣ ꯈꯜꯂꯦ ꯑꯩꯁꯤ ꯄꯣꯂꯤꯇꯤꯛꯁꯇ ꯈꯣꯡꯗꯥꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯈꯣꯡꯗꯥꯈꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯩꯒꯤ ꯑꯣꯏꯕ ꯗꯤꯁꯤꯖꯟ ꯑꯃ ꯌꯥꯝ ꯃꯨꯟꯅ ꯈꯜꯂꯦ ꯕꯕꯥꯍꯣꯏ ꯏꯃꯥꯍꯣꯏꯗ ꯌꯥꯝ ꯀꯨꯞꯅ ꯍꯪꯉꯦ ꯁꯨꯃꯥꯏꯅ ꯑꯗꯣ ꯃꯣꯏꯅ ꯌꯥꯝ ꯀꯤꯈꯤ ꯃꯇꯝꯗꯨꯗꯀꯣ ꯃꯇꯝꯗ ꯌꯥꯝ ꯀꯤꯈꯤ ꯃꯔꯝꯗꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯌꯥꯝꯕ ꯑꯃꯁꯨ ꯅꯣꯡꯃꯩꯅ ꯀꯥꯞꯄ ꯍꯥꯠꯈꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯍꯥꯏꯕꯗꯤ ꯁꯥꯒꯩꯒꯤ ꯏꯌꯥꯝꯕ ꯑꯃꯁꯨ ꯅꯣꯡꯃꯩ ꯀꯥꯞꯄ ꯍꯥꯠꯄꯅꯤꯅ ꯔꯥꯖꯅꯤꯇꯤ ꯌꯥꯎꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯍꯤꯟꯗ꯭ꯔꯦꯁ ꯃꯌꯥꯝ ꯑꯃ ꯑꯋꯥ ꯆꯩꯊꯦꯡ ꯃꯌꯥꯝ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤꯀꯣ ꯃꯣꯏꯗ ꯌꯥꯝꯅ ꯃꯤꯄꯥꯏꯖꯕ ꯑꯗꯨꯗ ꯑꯩꯅ ꯇꯞꯅ ꯁꯨꯝ ꯊꯦꯝꯃꯦ ꯃꯣꯏ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯏꯃꯥꯁꯤ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤ ꯈꯔ ꯃꯥꯁꯤ ꯕ꯭ꯔꯣꯗ ꯈꯔ ꯃꯊꯧꯅꯥ ꯐꯕ ꯃꯤ ꯑꯣꯏ ꯏꯃꯥꯁꯤ ꯕꯕꯥꯁꯤꯅ ꯑꯃꯨꯛ ꯃꯊꯧꯅꯥ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯕꯕꯥꯁꯤꯅ ꯑꯃꯨꯛ ꯈꯟꯁꯦ ꯈꯔ ꯌꯥꯝꯅ ꯗꯦꯐ ꯑꯣꯏꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯥꯏꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯀꯗꯧꯕ ꯅꯠꯇ꯭ꯔꯒꯅ ꯊꯕꯛ ꯇꯧꯕꯗ ꯉꯁꯥꯏꯒꯤ ꯁꯣꯏꯈ꯭ꯔꯒꯗꯤ ꯀꯥꯏꯅ ꯈꯜꯂ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯇꯧꯔꯨꯅꯨ ꯌꯥꯎꯔꯨꯅꯨ ꯀꯥꯏꯅ ꯍꯥꯏꯒꯟꯕ ꯃꯤꯗꯥ ꯑꯣꯏꯅ ꯇꯧꯋꯤ ꯕꯕꯥꯁꯤꯅꯀꯣ ꯑꯗꯨꯕꯨ ꯕꯕꯥꯅ ꯍꯥꯏꯗꯨꯁꯨ ꯏꯟ ꯑꯗꯔ ꯁꯦꯟꯁ ꯁꯣꯏꯍꯟꯅꯤꯡꯗꯕꯒꯤ ꯃꯥꯒꯤ ꯑꯗꯣ ꯏꯃꯥꯁꯤꯅ ꯅꯤꯄꯥ ꯃꯆꯥꯅꯤ ꯆꯨꯝꯒꯗꯧꯕ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤ ꯐꯒꯗꯧꯕ ꯂꯩꯔꯒꯗꯤ ꯒꯣꯍꯦꯠ ꯇꯧ ꯀꯩꯅꯣꯅꯦ ꯊꯦꯡꯅꯧ ꯀꯩꯅꯣ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯃꯣꯔꯦꯟ ꯕꯨꯁ ꯍꯦꯛ ꯇꯧꯕꯤꯌꯦꯕ ꯏꯃꯥꯁꯤꯅ ꯑꯗꯨꯅ ꯏꯃꯥ ꯕꯕꯥꯒꯤ ꯑꯋꯥꯕꯁꯤ ꯏꯆꯟ ꯑꯃꯨꯛ ꯁꯨꯝ ꯁꯝꯖꯜꯂꯛꯄꯅꯤꯀꯣ ꯌꯥꯝ ꯇꯣꯏꯅ ꯁꯨꯝ ꯐꯝꯃꯤꯟꯅꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯌꯥꯝ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯀꯟꯁꯦꯞꯁꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯋꯥꯅ ꯆꯠꯂꯨ ꯍꯜꯂꯒꯁꯨ ꯉꯁꯥꯏ ꯃꯣꯏ ꯑꯗꯨꯝ ꯐꯝꯃꯉꯥꯏ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯉꯁꯤ ꯀꯥꯏ ꯆꯠꯂꯨꯔꯤꯅꯣ ꯀꯅꯥ ꯎꯅꯔꯨꯏꯅꯣ ꯊꯕꯛꯀꯤꯅ ꯀꯃꯥꯏꯅ ꯇꯧꯔꯦ ꯀꯥꯏꯅ ꯑꯗꯨꯝ ꯌꯥꯝ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯕꯗꯣ ꯑꯗꯒꯤ ꯁꯤ ꯇꯧꯏ ꯃꯥ ꯁꯨꯃꯥꯏꯅ ꯇꯧꯏ ꯁꯨꯃꯥꯏꯅ ꯆꯠꯂꯨꯕꯅꯤ ꯃꯤ ꯎꯅꯔꯦ ꯑꯩ ꯑꯣꯐꯤꯁꯀꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩ ꯀꯝꯄꯅꯤꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯀꯥꯏꯅ ꯍꯥꯏꯔꯀꯥꯟꯗ ꯋꯥꯔꯤꯁꯦ ꯈꯤꯇꯪ ꯃꯃꯨꯠ ꯇꯥꯅ ꯇꯥꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯀꯟꯐꯤꯗꯦꯟ ꯃꯣꯏꯅ ꯌꯥꯝ ꯊꯥꯖꯔꯒꯅ ꯐꯔꯦ ꯆꯦꯛꯁꯤꯜꯂꯨꯀꯣ ꯀꯥꯏ ꯍꯥꯏꯕ ꯑꯩꯅ ꯂꯤꯕ ꯋꯥꯔꯤꯁꯤꯗ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯈꯤꯇꯪ ꯃꯥꯏꯊꯣꯡꯗ ꯌꯦꯡꯀꯥꯟꯗ ꯆꯤꯡꯅꯕ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯀꯥꯟꯗꯤ ꯅꯪꯒꯤꯗꯣ ꯑꯩꯈꯣꯏꯗ ꯋꯥ ꯂꯣꯠꯂꯤꯗ ꯀꯥꯏ ꯍꯥꯏꯒꯨꯝꯕꯀꯣ ꯁꯨꯝ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯌꯦꯕ ꯏꯃꯥꯁꯦ ꯑꯗꯨꯅ ꯑꯁꯨꯃꯥꯏꯅ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯁꯤ ꯄꯣꯂꯤꯇꯤꯛꯁꯇ ꯈꯣꯡꯗꯥꯔꯣꯏꯗ꯭ꯔꯥ ꯁꯨꯝ ꯅꯩꯅꯔꯛꯄꯗꯨꯅ ꯂꯥꯁ ꯍꯥꯏꯗꯤ ꯐꯅ ꯀꯨꯏꯅ ꯉꯥꯡꯅꯔ ꯃꯇꯨꯡꯗ ꯏꯃꯥꯁꯤꯅ ꯅꯤꯄꯥ ꯃꯆꯥꯅꯤ ꯒꯣ ꯍꯦꯠ ꯊꯦꯡꯅꯔꯣ ꯅꯪꯅ ꯄꯥꯝꯖꯔꯒ ꯅꯁꯥꯒꯤ ꯆꯥꯏꯜꯍꯨꯗ ꯂꯥꯏꯐꯇꯒꯤꯁꯨ ꯅꯪ ꯚꯣꯠ ꯂꯦꯞꯇꯅ ꯑꯉꯥꯡꯁꯤꯡ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯗꯅ ꯂꯥꯛꯑꯕꯅꯤ ꯅꯪꯀꯣ ꯌꯥꯝ ꯁꯥꯡꯕ ꯇꯦꯅ꯭ꯌꯔ ꯑꯃ ꯅꯪꯒꯤ ꯂꯥꯛꯏꯕ ꯖꯔꯅꯤꯁꯤꯗ ꯉꯁꯤ ꯐꯥꯎꯕꯗ ꯅꯪꯅ ꯇꯧꯔꯤ ꯊꯕꯛ ꯃꯌꯥꯝꯁꯤꯡꯁꯤꯗ ꯉꯁꯥꯏꯒꯤ ꯔꯥꯖꯅꯤꯇꯤ ꯑꯃ ꯌꯥꯎꯔꯀꯥꯟꯗ ꯅꯪ ꯊꯦꯡꯅꯔꯣ ꯀꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯦ MPPꯗ 2016ꯒꯤ ꯑꯗꯨꯒꯨꯝꯕ 2016ꯒꯤ ꯃꯦꯗ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦꯀꯣ ꯑꯩ ꯆꯪꯉꯦ ꯑꯩ ꯖꯣꯏꯟ ꯇꯧꯔꯦ ꯍꯥꯟꯅꯕꯨꯗꯤ ꯃꯤꯡꯁꯤ ꯑꯗꯨꯝ ꯄꯥꯔꯇꯤꯒꯤꯗ ꯃꯤꯡꯁꯦ ꯄꯤꯁꯜꯂ ꯊꯝꯃꯒ ꯊꯑꯣꯏꯅ ꯋꯥꯛ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ 16ꯒꯤ ꯃꯦꯗꯒꯤꯗꯤ ꯑꯩꯁꯦ ꯂꯩꯔꯤꯕ ꯋꯥꯔꯀꯤꯡ ꯀꯃꯤꯇꯤꯅ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯒꯤ ꯃꯅꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯦꯞ ꯂꯧꯕ ꯉꯝꯕ ꯒ꯭ꯔꯨꯞ ꯑꯃꯈꯛ ꯂꯩ ꯃꯣꯏꯒꯤ ꯗꯤꯁꯤꯖꯟ ꯂꯧꯕ ꯉꯝꯕ ꯒ꯭ꯔꯨꯞ ꯑꯃꯈꯛ ꯂꯩ ꯑꯗꯨꯒꯨꯝꯕ ꯋꯥꯔꯀꯤꯡ ꯀꯃꯤꯇꯤꯗ ꯑꯩꯁꯤ ꯋꯤꯗꯥꯎꯠ ꯏꯂꯦꯛꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯏꯂꯦꯛꯁꯟ ꯇꯧꯔꯒ ꯈꯟꯒꯗꯧꯕ ꯄꯣꯠꯅꯤ ꯑꯗꯨꯕꯨ ꯉꯁꯥꯏ ꯏꯂꯦꯛꯁꯟ ꯀꯟꯇꯦꯁꯇꯦꯠ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯤ ꯑꯟꯀꯟꯇꯦꯁꯇ ꯚꯣꯠ ꯀꯥꯔꯦꯅ ꯃꯣꯏ ꯄꯥꯔꯇꯤꯒꯤ ꯂꯩꯕ ꯂꯤꯗꯔ ꯃꯌꯥꯝꯁꯤꯡꯗꯨꯅ ꯉꯁꯥꯏꯒꯤ ꯂꯩꯈꯤꯗꯕ ꯏꯌꯥꯝꯕꯗꯨꯒꯤ ꯔꯤꯐꯔꯦꯟꯗꯝ ꯂꯧꯔ ꯃꯇꯨꯡꯗ ꯑꯗꯨꯃꯥꯏꯅ ꯁꯤꯠ ꯑꯃ ꯔꯤꯖꯥꯔꯕ ꯇꯧꯕꯤꯗꯅ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯋꯥꯔꯀꯤꯡ ꯀꯃꯤꯇꯤ ꯄꯨꯁꯤꯜꯂ ꯃꯇꯨꯡꯗ ꯃꯇꯝꯗꯨꯃ ꯑꯗꯨꯒꯤ ꯄꯨꯁꯟꯕ ꯇꯔꯟꯗꯨꯃ ꯑꯩꯁꯤ
थोदोक पोस्ट पाइदे वर्किंग कमिटी दम लay अदुगा दम कुई कुई दना दम प्रेसिडेंट ना कोइसी आईसी जनरल सेक्रेटरी एडमिनिस्ट्रेशन अदम नॉमिनी तोसन बिरे को जनरल सेक्रेटरी एडमिनिस्ट्रेशन हेक नॉमिनी तौबदगिना फमदो हेक पुबा होबदगिना हंदकी लास्ट 2021 को 2021 की कनो आई फम पुरमे अदु पार्टी मनुंदा नम पेनदबा नुवाइनदबा दगी पेन पेनदा दगी मतम मतम की इलेक्शन की इश्यूज में हमको पोलिटिकल पार्टी में ओरबनी नंग सगी पेन पेन मयाम की इश्यूज में दगी स्टेट की इशू दगी सेंटर की इशू देना मन नंग सगी लेबा की ओबा अतो तो पंग सगी एरना में आम इश्यूज में आम द आईएलपी की इश्यूज में आम जो कोई केएफ की तो में आम जो कोई तुम शामक दिल्ली से पे यावरी को पोलिटिकल पार्टी में आम की लेरीबा दगी बॉर्डर पिलर इशू की मतंग दा 82 पिलर बॉर्डर पिलर 82 की मतंग दा मिनिस्टर ऑफ होम अफेयर्स तगी मोगी लाखिबा अदगी डायरेक्टर जनरल ऑफ सर्वेयर लाखिबा में आम दुखो इशा सतना पोलिटिकल पार्टी में आम सतना यावजरे आई एम द यंगेस्ट मतम दुदा आईएलपी की सतपा कोई पोलिटिकल पार्टी में आम खनबदु सतपदु ऑनरेबल चीफ मिनिस्टर ना कोई ना मोई गवर्नमेंट ना नॉमिनेट तौबा कोई पोलिटिकल पार्टी में ले मोई तौतरे को तौतरे की मनुंगदा एमपीपी की रिप्रेजेंट तौसब यावी आई एम द यंगेस्ट ड्राफ्टिंग कमिटी से मदसो यम यावी याम ना हावने यावी अदना ऑनरेबल होम मिनिस्टर अमित शाह उनबा चपे मतंग दुसु याम नुसीबा वरी लay मोइना मणिपुर सी सगी नुसीना येंगिरा नत्रगना नुसीदना येंगिरा हाइबा सिटीजन दुदी अखोय जुम खंगम ngami ko मसी मतंग दा आइना लाक्चने जो जागी इंडिया की हजि ओरि बाजी पॉलिटिकल सिचुएशन हाइ तारने अनि सिगे खेना बसे एज अ पॉलिटिकल एक्टिविस्ट मोइना कमाने येंबया शन करोने सी मतंग सिदा हजिक इंडिया की डेमोक्रेसी वाला लेबा आमंग मनुंग दलाई बा पॉलिटिकल की मागी सिनेरियो से लंबी से यामना मसी नियम चुन तौरगदि याम फजो मसत अमने बको अदुबु इंडिया की लेरिबा कोगी मेलन इंडिया कैपिटल सोसो हाइतारे को दिल्ली गुम्बा महाराष्ट्र गुम्बा वेस्ट बेंगल गुम्बा यूपी गुम्बा दा अदगी पंजाब गुम्बा दा सथरिबा कोगी नॉर्मल इलेक्शन सिटी मोय तबि इलेक्शन सिटी पार्ट अमने बको पार्ट अमने हेबदि सुम कुपना येंग मतमदा मोय तौरिबा इलेक्शन सिटी पॉलिटिकली टेबल थिनबा दुगा मी अमगी ngसगी अरान बचुम मयाम जे ngसगी यामना फ्रीडम को फ्रीली ngam ngam नवी राइट पिनर ngang na yebको कोई मणिपुर की लेबा कंटेस्ट कांदा इन कोप येम कनादा इलेक्शन की लेबा जी लेबा स्ट्रक्चर से काइन तौगेबु कोई मणिपुर की टोटली डिफरेंट अमनी को इंडिया की तो स्टेशन तौरिबा इलेक्शन की मागी मसत सिगा मणिपुर तौरिबा इलेक्शन की मागी फिल्म सिगा को याम साथीबा टोटली डिफरेंट अमने को अदुना अतोप स्टेट सु दुम इरांग लै को अदुम मी हानबा मी कापमे हाइबा अदगी नोमै कापमे हाइबा दुम क्राइम लै अदुबु मदो यामना ngसगी सगी अदोंग ngसगी कोई अचोक खुलाई पाइ रखोदना सिनबदि खै उदे अदो मणिपुर की हजि लै इलेक्शन सिटी खुलाई पाइ वाट मते चिंगी लै इलेक्शन खुतो वाक्सिदि इलेक्शन ते सिलेक्शन ga हाइरिजे एकोइ ngasi फावबदा एकोइना ज्ञान ताको ngasi कोइ राजनीति यारख मतमदा ngसगी चिंग द तौरिबा इलेक्शन खुतो सिजु कोइ मान मान पामबा ngसगी कैंडिडेट सिंदो कहानी ngami sing du ngसगी मसन पावर नि खंगदे मनी पावर नि खंगदे ngसगी एनी काइंड ऑफ कनो मेता सिनर गाना ngसगी कादे दे हाबगे दुगुम्बा साथि साथि स्ट्रेटजी मैम चंग कोइ थेना रेदना को अदुगी इन्फ्लुएंस तु तंपाक तो हाइलखरि नेबको अदना हजि तंपाकता प्लेन एरिया दा तौनरिबा इलेक्शन की प्रोसेसिंग स्टाइल सिजु ngसगी खोइना फ्री एंड फेयर इलेक्शन ओइबा गा हाइना दिसे हाइबु युवानी ngसगी टोटली आई हाजिने इंडिया की लेरिबा इलेक्शन की स्टेशन पांथोइबन मागी मसत सिगा मणिपुर द लेरिबा इलेक्शन की प्रोसेस मसत सिगा टोटली डिफरेंट अदुगी मता इदंग सागी मणिपुर द लेरिबा इलेक्शन सिदि अखोगी किनिंगा ओइबको याम किनिंगा ओइबा दुगुम्बा इलेक्शन की खोंथांग अमने खोंखो अमा सोइबा नत्रगना वही अमा सोइबा नत्रगना खतंग नुवायदा मतमदा मी अमगी लाइफ से सागी थोइना कशुइना खलक्तबा अदगी ngसगी मनी पावर पर्सन पावर सिनरगा मी अमगी लाइफ का सेता ngसगी हेक्ता तोनिंग तोबगी चटनबी म लाखख्रेबको सिना सा एरिया सिदा खोइना वांगांग बसु लुरे बड दुबो ngang लुरे हायदना जु खोइना लाइरिबा सोइबसुंदि ngang दबदि यादे को अदना ngसगी इलेक्शन की कनो से लाकानदि एखोइ याम किनिंगाय होय अदुगो असि एखोइना सिगी मसे सुम चलगदि वन डे एखोइ साथीबा क्राइम से लाकने हाबदि थुल अदो हाइदियन ममांग जही ये खोइ मे अहुमदगी थोखिबा लान चाय मसी जही अमा कंप्लीट ओरे को अदो हौजि फावददि सॉल्यूशन सि पुरक पंगम जुबने बाय कोइ गवर्नमेंट से नाइ इंडिया गवर्नमेंट सो सॉल्यूशन पुरक पंगम रे मणिपुर गवर्नमेंट सो सॉल्यूशन पुरक पंगम रे हारिबा थोलैबा लान सेगी रीजन हाइ तारे खोइ स्टेट लेंगाक सो हाइदि तोंगान तोंगान रीजन मैम सि ग्रे हाइदि पॉपी प्लांटेशन गिनी अदि पॉलिटिकल लाप्स लेबा गिनी खोप गिनी हाबगी मैम सु तोंगान तोंगान रीजन चुपी ग्रे
ꯑꯗꯣ ꯑꯣꯖꯥꯒꯤ ꯃꯤꯠꯌꯦꯡꯗ ꯄꯣꯂꯤꯇꯤꯀꯦꯜ ꯂꯥꯞꯁ ꯂꯩꯕꯗꯒꯤ ꯊꯣꯛꯂꯛꯄ ꯍꯥꯏꯗꯤ ꯀ꯭ꯔꯥꯏꯁꯤꯁꯅꯦꯅ ꯈꯟꯕꯤꯕ꯭ꯔꯥ? ꯃꯁꯤ ꯑꯩꯈꯣꯏꯅ ꯏꯆꯟ ꯌꯦꯡꯕ ꯌꯥꯕꯁꯤ ꯃꯁꯤ ꯈꯨꯠꯁꯦꯝꯒꯤ ꯂꯥꯟꯅꯤ ꯑꯩꯈꯣꯏ ꯂꯧꯕ ꯌꯥꯏ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯁꯤ ꯏꯟꯁꯇꯤꯒꯦꯠ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯁꯤ ꯊꯑꯣꯏꯅ ꯁꯤꯟꯖꯤꯜꯂꯀꯥꯟꯗ ꯀꯩꯒꯨꯝꯕ ꯄ꯭ꯂꯥꯅꯤꯡ ꯑꯃ ꯇꯧꯔ ꯊꯣꯛꯍꯟꯕ ꯑꯗꯨꯒꯨꯝꯕ ꯂꯥꯟꯅꯤ ꯑꯩꯈꯣꯏ ꯂꯧꯕ ꯌꯥꯔꯦ ꯃꯔꯝꯗꯤ ꯃꯦꯒꯤ ꯇꯥꯔꯤꯛ 3 ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯕꯁꯤ ꯏꯆꯟ ꯃꯦꯒꯤ ꯇꯥꯔꯤꯛ 3 ꯍꯧꯔꯛꯈꯤꯕ ꯏꯁꯨꯁꯦ ꯍꯧꯖꯤꯛ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯒꯣꯔꯃꯦꯟꯅ ꯌꯥꯝ ꯀꯨꯞꯅ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯕꯁꯤ ꯒꯣꯔꯃꯦꯟꯅ ꯉꯁꯤ ꯐꯥꯎꯕꯗ ꯇꯧꯔꯤꯕ ꯏꯁꯨꯁꯤ ꯃꯣꯏꯅ ꯇꯧꯔꯤꯕ ꯀꯨꯀꯤꯅ ꯗꯦꯠ 3ꯗ ꯆꯠꯂꯛꯏꯕ ꯔꯤꯂꯦꯁꯦ ꯃꯁꯤ ꯂꯥꯜꯂꯤ ꯅꯠꯇ꯭ꯔꯒꯅ ꯃꯣꯏ ꯃꯗꯨꯗ ꯌꯥꯎꯔꯤꯕ ꯏꯂꯤꯒꯦꯟ ꯑꯥꯔꯝꯁ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ AK-47 ꯄꯥꯏꯕ AK-56 ꯄꯥꯏꯕ ꯎꯠꯂꯤꯕ ꯀꯥꯡꯕꯨꯁꯤꯡꯅ ꯇꯧꯔꯤ ꯊꯕꯛꯇꯣ ꯃꯗꯨ ꯃꯔꯝ ꯆꯥꯗꯦ ꯉꯁꯤꯐꯥꯎ ꯍꯥꯏꯗ꯭ꯔꯤꯕꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯁꯤꯅꯤꯗ ꯑꯗꯨꯒꯨꯝꯕ ꯄꯤꯁ ꯔꯤꯂꯦꯗꯣ ꯑꯗꯨꯒꯨꯝꯕ ꯄꯤꯁ ꯔꯤꯂꯦꯅ ꯊꯣꯜꯂꯒ ꯂꯥꯛꯈ꯭ꯔꯤꯕ ꯔꯤꯂꯦꯗꯨ ꯄꯤꯁ ꯔꯤꯂꯦꯒꯨꯝꯕ ꯑꯃꯗ ꯉꯁꯥꯏꯒꯤ ꯅꯣꯡꯃꯩ ꯄꯥꯏꯕ ꯌꯥꯕ꯭ꯔꯕ ꯑꯗꯨꯁꯨ ꯑꯐꯕ ꯃꯈꯜꯒꯤ ꯁꯣꯐꯤꯁꯇꯤꯀꯦꯠ ꯒꯟ ꯀꯣ AK-46 ꯄꯦꯔꯤꯁꯤ ꯄꯥꯏꯈꯠꯂꯛ ꯂꯥꯛꯏꯅꯤꯀꯣ ꯑꯗꯨꯒ ꯗꯦꯟ ꯃꯣꯏꯅ ꯑꯃꯨꯛ ꯕ꯭ꯂꯦꯝ ꯇꯧꯔꯤꯁꯤꯅ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯁꯥꯏꯒꯤ ꯂꯩꯔꯤꯕ ꯁꯤꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯆꯠꯄ ꯂꯝꯕꯤ ꯑꯃꯗ ꯃꯣꯏꯒꯤ 1917 to 1919ꯒ ꯇꯧꯔꯒ ꯃꯣꯏꯒꯤ ꯑꯪꯒ꯭ꯂꯣ ꯀꯨꯀꯤ ꯋꯥꯔꯒ ꯊꯧꯖꯤꯜꯂꯒ ꯇꯧꯕ ꯃꯣꯏꯒꯤ ꯁꯦꯟꯇꯅꯔꯤ ꯒꯦꯠ ꯑꯃ ꯁꯥꯔꯤꯗꯣ ꯃꯗꯨ ꯒꯣꯔꯃꯦꯟꯅꯁꯨ ꯑꯌꯥꯕ ꯄꯤꯔꯒ ꯁꯥꯕꯁꯨ ꯅꯠꯇꯕ ꯍꯤꯁꯇ꯭ꯔꯤꯁꯨ ꯂꯩꯇꯕꯀꯣ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃ ꯃꯣꯏꯅ ꯁꯥꯖꯤꯜꯂꯒ ꯑꯗꯨꯒꯤ ꯃꯈꯣꯡꯗꯨꯗ ꯇꯌꯥꯔ ꯈꯔ ꯃꯩ ꯊꯥꯔꯝꯃꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯩꯇꯩꯅ ꯊꯥꯔꯝꯕꯅꯤ ꯀꯥꯏꯅ ꯃꯣꯏꯅ ꯄ꯭ꯔꯣꯚꯣꯛ ꯇꯧꯒꯦ ꯍꯥꯏꯅ ꯍꯣꯠꯅꯕ ꯂꯝꯕꯤꯁꯦ ꯑꯗꯨꯒꯤ ꯊꯥꯔꯝꯕꯗꯨ ꯑꯩꯈꯣꯏꯅ ꯍꯥꯏꯅ ꯑꯗꯨꯒꯤ ꯊꯥꯔꯝꯕꯗꯨꯗꯤ ꯀꯨꯀꯤꯅ ꯀꯩꯅꯣꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯒ꯭ꯔꯥꯎꯟꯗꯒꯤ ꯃꯣꯏꯒꯤ ꯄꯥꯕ꯭ꯂꯤꯛ ꯒ꯭ꯔꯥꯎꯟꯗꯒꯤ ꯔꯤꯂꯦ ꯂꯥꯛꯄ ꯍꯧꯈꯤꯕ ꯃꯇꯨꯡꯗ ꯊꯣꯛꯂꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯅꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯃꯣꯏꯅ ꯍꯥꯟꯅ ꯍꯧꯔꯛꯑꯦꯕ ꯂꯥꯟꯁꯤꯗꯤꯀꯣ ꯑꯗꯨꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯃꯣꯏꯅ ꯆꯠꯄ ꯍꯧꯔꯛꯈꯤꯕ ꯔꯤꯂꯦꯗꯨꯗ ꯃꯣꯏꯅ ꯅꯣꯡꯃꯩ ꯄꯥꯏꯔ ꯂꯥꯛꯈꯤꯕ ꯃꯔꯝꯁꯤ ꯀꯔꯤꯒꯤꯅꯣ ꯁꯤ ꯀꯣꯏꯁꯟ ꯑꯃꯈꯛ ꯍꯪꯅꯤꯡꯕ ꯂꯩꯌꯦꯕꯀꯣ ꯗꯦꯟ ꯑꯃꯅ ꯏꯁꯨꯁꯤ ꯀꯔꯤꯒꯤ ꯊꯣꯛꯂꯛꯄꯅꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯗ ꯑꯩꯈꯣꯏꯅ ꯍꯦꯛ ꯍꯪꯉꯤꯕ ꯀꯣꯏꯁꯟꯁꯦ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯀꯟꯇ꯭ꯔꯣꯚꯔꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯃꯥꯏ ꯀꯣꯁ ꯑꯣꯐ ꯔꯤꯖꯟ ꯈꯔꯗꯤ ꯄꯤꯐꯝ ꯊꯣꯛꯏꯗꯅꯀꯣ ꯂꯩꯕꯥꯛ ꯑꯃꯅ ꯀꯅꯥꯒꯨꯝꯕ ꯀꯝꯃꯨꯅꯤꯇꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯐꯨꯔꯨꯞ ꯑꯃꯅ ꯅꯠꯇ꯭ꯔꯒꯅ ꯃꯤꯑꯣꯏ ꯈꯔꯅ ꯁꯤꯚꯤꯂꯤꯌꯟ ꯍꯥꯠꯄ ꯅꯠꯇ꯭ꯔꯒ ꯒꯣꯔꯃꯦꯟꯗ ꯆꯦꯂꯦꯟꯖꯤꯡ ꯇꯧꯕ ꯍꯥꯏꯁꯦ ꯃꯔꯝ ꯈꯔꯗꯤ ꯄꯤꯐꯝ ꯊꯣꯛꯏꯗꯅ ꯃꯔꯝꯁꯦ ꯄꯥꯕ꯭ꯂꯤꯛꯇ ꯈꯪꯗꯅ ꯊꯝꯃꯤꯁꯤ ꯀꯩꯒꯤꯅꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯗꯅ ꯁꯤꯅꯤꯗ ꯃꯦꯒꯤ ꯇꯥꯔꯤꯛ 3ꯁꯤꯒꯤ ꯃꯃꯥꯡꯗ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯥꯒꯤ ꯖꯤꯝ ꯑꯃ ꯁꯪꯒꯥꯕꯒꯤ ꯊꯝꯕ ꯃꯐꯝ ꯑꯃ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯩ ꯐꯣꯔꯦꯁ ꯑꯣꯐꯤꯁ ꯃꯌꯥꯝ ꯑꯃ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯀꯨꯀꯤꯁꯤꯡꯅꯀꯣ ꯗꯦꯟ ꯑꯃꯅ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡ ꯈꯨꯟꯗꯥꯔꯤꯁꯤꯡꯗ ꯊ꯭ꯔꯦꯠ ꯇꯧꯕ ꯍꯧꯔꯛꯈ꯭ꯔꯦ ꯁꯤ ꯃꯦꯒꯤ ꯇꯥꯔꯤꯛ 3ꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯦꯕ ꯑꯗꯨꯒꯤ ꯃꯦꯒꯤ ꯇꯥꯔꯤꯛ 3ꯒꯤ ꯃꯃꯥꯡꯗ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯁꯪꯒꯥꯒꯗꯧꯕ ꯖꯤꯝ ꯑꯃ ꯃꯩ ꯊꯥꯕ ꯐꯣꯔꯦꯁ ꯕꯤꯠ ꯃꯩ ꯊꯥꯕ ꯐꯣꯔꯦꯁ ꯑꯣꯐꯤꯁ ꯃꯌꯥꯝ ꯃꯩ ꯊꯥꯕ ꯃꯇꯝꯗꯨꯗ ꯒꯣꯔꯃꯦꯟꯅ ꯀꯔꯤꯒꯤ ꯑꯦꯛꯁꯟ ꯂꯧꯈꯠꯇꯕꯅꯣ ꯃꯗꯨꯗꯒꯤ ꯍꯧꯅ ꯂꯥꯛꯁꯤꯜꯂꯒ ꯃꯩ ꯊꯥꯔꯤ ꯃꯌꯥꯝꯗꯣ ꯐꯥꯅ ꯄꯨꯗꯅ ꯇꯧꯔꯝ ꯇꯥꯔꯒꯗꯤ ꯃꯦꯒꯤ ꯇꯥꯔꯤꯛ 3ꯒꯤ ꯔꯤꯂꯦꯁꯦ ꯁꯤꯜꯂꯝꯗꯕꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯁꯤꯟꯗꯣꯛꯈ꯭ꯔꯦ ꯐꯔꯦ ꯁꯤꯜꯂꯦ ꯍꯧꯔꯒ ꯂꯥꯛꯈ꯭ꯔꯦ ꯃꯌꯥꯝ ꯑꯃ ꯀꯣ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯅ ꯇꯥꯕ ꯃꯇꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯥꯞꯁꯦꯁ ꯂꯩꯈ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯔꯤꯄꯣꯔꯠꯇ ꯈꯤꯇꯪ ꯑꯍꯣꯕ ꯈꯔ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯍꯧꯗꯕꯅꯤ ꯃꯣꯏ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨꯇꯥꯔꯒꯗꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯍꯥꯏꯅ ꯉꯁꯥꯏꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ SP ꯁꯤ ꯁꯨꯇꯤ ꯂꯩꯕ꯭ꯔꯥ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ SP ꯅ ꯃꯗꯨ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯅꯤꯈꯤꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ DCꯅ ꯀꯩꯗꯧ ꯂꯩ ꯍꯥꯏꯕ ꯀꯣꯏꯁꯟ ꯃꯌꯥꯝ ꯂꯥꯛꯇꯣꯔꯤꯕꯁꯤꯗꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ SP DC ꯅꯝꯈꯥꯏꯔꯒ ꯊꯨꯗꯦꯛꯑꯒ ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯑꯐꯕ ꯃꯈꯜ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯃꯩꯇꯩ ꯇꯥꯕ ꯂꯝꯁꯤꯡ ꯆꯪꯁꯤꯜꯂꯛꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨꯒ ꯃꯩꯇꯩꯒꯤ ꯌꯨꯝ ꯃꯌꯥꯝ ꯃꯩ ꯊꯥꯔꯛꯈ꯭ꯔꯅꯤ ꯃꯤ ꯍꯥꯠꯄ ꯍꯧꯔꯛꯈ꯭ꯔꯅꯤ ꯐꯥꯔꯁ ꯀꯪꯕꯥꯏꯗ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯉꯥꯡ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯗꯦꯠ 3ꯗꯀꯣ ꯃꯩꯇꯩ ꯑꯉꯥꯡ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯏꯊꯥꯏꯗꯒꯤ ꯑꯉꯥꯡ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯁꯨ ꯇꯉꯥꯏꯐꯗꯅ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯍꯧꯔꯨꯕꯅꯤ ꯍꯥꯏꯗꯣꯔꯤꯕ꯭ꯔꯥ ꯁꯤꯅꯤ ꯄꯣꯠꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯂꯥꯟꯒꯤ ꯀꯩꯅꯣꯁꯤ ꯐꯤꯕꯝꯁꯤ ꯏꯆꯟ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯪꯖꯅꯤꯡꯉꯤꯁꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯀꯣ ꯁꯤꯅ ꯑꯩꯒꯤ ꯑꯦꯛꯖꯝꯁꯟꯅꯤꯀꯣ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯗ꯭ꯔగ్ ꯃꯥꯐꯤꯌꯥ ꯀꯥꯡꯕꯨꯁꯤꯡꯁꯤ ꯍꯧꯖꯤꯛꯁꯤ ꯀꯔꯝꯕ ꯀꯨꯀꯤꯅꯣ ꯑꯩꯈꯣꯏꯅ ꯊꯦꯡꯅꯗꯣꯏꯁꯤ ꯌꯥꯝꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕ ꯄꯤꯛꯆꯔ ꯑꯃꯈꯛ ꯂꯩꯕꯁꯤꯗꯀꯣ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯃꯁꯤ ꯌꯥꯝ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯍꯟꯅꯤꯡꯉꯦꯕ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯀꯧꯕ ꯀꯨꯀꯤꯁꯦ ꯃꯣꯏꯁꯦ ꯔꯤꯐ꯭ꯌꯨꯖꯤꯅꯤ ꯀꯧꯕ ꯀꯨꯀꯤꯁꯦ ꯃꯣꯏꯁꯦ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨꯅꯤ ꯃꯣꯏꯅꯅꯤ ꯂꯥꯜꯍꯧꯔꯤꯁꯦ ꯍꯥꯏꯕ ꯑꯃ ꯕꯤ ꯀꯧꯕ ꯀꯥꯡꯕꯨꯁꯤꯗꯤ ꯑꯩꯈꯣꯏꯒ ꯍꯥꯟꯅ ꯂꯩꯃꯤꯟꯅꯔꯛꯄꯅꯤ ꯃꯣꯏꯗꯤ ꯌꯦꯜꯍꯧꯃꯤꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯣꯏ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯩꯃꯤꯟꯅꯔꯛꯄꯅꯤ ꯃꯣꯏꯁꯤꯗꯤ ꯂꯥꯟ ꯌꯥꯎꯖꯗꯦ ꯍꯥꯏꯕ ꯑꯃ ꯑꯗꯨꯒ ꯀꯧꯕ ꯒ꯭ꯔꯨꯞꯁꯤꯃꯅꯅꯦ ꯃꯣꯏꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯅꯥꯀꯟ ꯑꯅꯤꯃꯛꯇ ꯌꯥꯅꯅꯕ ꯅꯨꯡꯁꯤꯅꯅꯕ ꯅꯠꯇ꯭ꯔꯒana ꯃꯌꯥꯝꯒꯤ ꯐꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯕ ꯌꯥꯝꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕ ꯄꯤꯛꯆꯔ ꯑꯃ ꯊꯝꯕ ꯃꯊꯧ ꯇꯥꯔꯤꯕ ꯍꯧꯖꯤꯛ ꯀꯨꯀꯤꯗ B C ꯊꯝꯖꯦꯕ ꯑꯩꯈꯣꯏꯅꯀꯣ Aꯁꯤꯅ ꯀꯅꯥ ꯑꯣꯏꯍꯟꯒꯅꯤ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ Aꯁꯤ ꯀꯅꯥ ꯑꯣꯏꯍꯟꯒꯅꯤ ꯑꯍꯧꯕꯗꯤ ꯍꯥꯏꯇꯥꯔꯒꯗꯤ Aꯗ ꯀ꯭ꯔꯥꯏꯝ ꯇꯧꯔꯤꯕ ꯉꯁꯥꯏꯒꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯀꯥꯡꯕꯨ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝꯁꯤ ꯑꯣꯏꯍꯜꯂꯁꯦꯕꯀꯣ ꯑꯗꯨꯒ ꯍꯥꯟꯅꯗꯒꯤ ꯒꯣꯔꯃꯦꯟꯒ ꯌꯥꯅꯗꯅ ꯁꯨꯗ ꯍꯥꯏꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯅꯔ ꯆꯠꯅꯕ ꯌꯥꯔꯤꯕ ꯁꯨ ꯇꯧꯔ ꯊꯝꯃꯤꯕ ꯑꯗꯨꯒꯨꯝꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯥꯜꯍꯧꯕ ꯃꯌꯥꯝ ꯀꯨꯀꯤ ꯂꯥꯜꯍꯧꯕ ꯃꯌꯥꯝ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯃꯌꯥꯝꯁꯤꯡꯁꯤꯅ B ꯑꯣꯏꯍꯜꯂꯁꯦꯕꯀꯣ ꯗꯦꯟ ꯑꯃꯅ ꯑꯗꯒꯤ Cꯁꯤꯅ ꯑꯃꯨꯛ ꯀꯅꯥꯅꯣ ꯍꯥꯏꯇꯥꯔꯗꯤ ꯃꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯋꯤꯡ ꯀꯣ ꯃꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯋꯤꯡ ꯍꯧꯖꯤꯛ ꯚꯣꯠ ꯀꯥꯔꯒ ꯂꯩꯔꯤꯕ ꯀꯨꯀꯤ MLA 10 ꯏꯟꯀ꯭ꯂꯨꯗꯤꯡ ꯃꯥꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ CSO ꯂꯤꯗꯔ ꯃꯌꯥꯝ ꯃꯥꯒꯤ ꯄꯣꯠꯇꯨ ꯅꯨꯡꯗꯨ ꯑꯗꯨ ꯑꯗꯥ ꯍꯥꯕꯤꯖꯥꯕꯤ ꯂꯩ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦꯀꯣ ITLF ꯅꯨꯡꯂꯦꯞ ꯂꯩ ꯃꯌꯥꯝꯁꯤꯡꯁꯦ ꯃꯣꯏꯅ C ꯑꯣꯏꯍꯜꯂꯁꯦꯕꯀꯣ ꯍꯥꯏꯇꯥꯔꯒꯗꯤ
illegal immigrant मैम refugee मैम ngosagi external aggression kangbu mapan thongjol kangbu dekhoi lawrasi karbar tawraga mai family le minai kangbu singjine lawrasi si sina ngosagi politician gi wing oi leiriba politician wing samnari ba ngosagi si chol leader मैम lawrasi ajagdi moi ahum je sida yawdi mi kanano jo hajine ko sida yawdi ba kuki kangbu kanano haji MLA vote kar ga lepa ga leiriba MLA singji ta sena moi si khunda minna ba kangbu ni na tagna moi si voting right fanga ba kangbu ni hai taragadi karigi moi irang ji moi loshina khona driba ona terena nga sai kai dam to moi nga sai gi separate mission talib ai taragadi khoi sai gi yengba ya ba je phone yengba ya ba je mapan ni chang pa illegal immigrant mayam jing sisu adagi nongmai pairaga drug karwa toriba mayam jing sisu hai bu pol kin wing jin nga thambane natra phaba yaroi moi lambi ga dawani ko drug thala bani na chingmai ko tho drug thara bani na kai dawre drug thari ba sing gi oiba magi lever daga lai lever kai lokchele brahma myanmar dagi chang mai kuki chin kang bu jau kang du singjele dadugi lever ohele bani kai dawre magi leina ba sena chana ba yum kai leina ba yum kai pi ya dre ko adu pi na khona re pi re ha adu pi ra bani kai dawre magi right am ta na khona re natra adu jara gading sai influx me ama mi top mina cha me ama hanjela kan da sai kai dawre ai khoi forest area si da magi lebam sem hona ko dum strike to hore ko adu jara gading sugum magi point of view me am je government se na sai posak se one by one ko adu honorable chief minister na chang lakba war on drug ko war on drug sing sai chingi area tori ba lan me am ji thugai hona ko dum da moi da saw boy re ko sugum me am ko yeng changi be chen ko aduna sugum me am ji tor ko matam da cookie gi leiba magi machat cookie gi leiba bokhalon se khoina yamna clear picture ma ko changi ko aduna wangang bi ba natra khan bi ba natra ori chana matam da akhoi chana bi kana gano aju chana bi kana gano ta ga di aroi ba chana bi kana ta ga di magi political dialogue to hona rani tra cookie ml tara chong thorani asi so leader ka chong thorani am khulai pai ba sin ko khoi chana bi ya ro nitra ta ga di am magi cookie gi political leader sing si so gi wing sing duna ka dorani sai mo hakti demand si ka dorani sai sumda magi illegal immigrant hajle me am do magi lebi ya bana le helwa adagi chungya yar da kamu dana tamra thado thamgi hona ba ko den man hanagi kai area sok tana ba hana lagi jaga khara sing jaga sing di sok tana ba a pupi thaba jaga khara je thang ya na lambi ba adu magi dimano lak tore ba last ko ai taraga di men conflict thoi ba irang sigi men accuse kana no maru na sai instigator kana na taraga di cookie email tarasin lak tore sini ko pose adu na sigi sai na si di da koina cookie email tarasina matamo siam changi ba ko si ko mani mo na je separate mission ta le separate emission talagadi mai manipur government gi tolop sabi rono separate emission talagadi mai manipur government gi phangi ba chakthung mayam do lobi rono ko masana guts leboi taragadi moina moje resign to jorom sana ko serena to jare resign to jare ko MLA post to jare manipur government gi ba kai mo hiram to gi koi benefit ko logjara roi ko adu ai gi talibi demand phanga matungda ai to bung to jare ni haiba ngami guts leyo ko adu sunate ngai onse laga moina government gi tolop sam chani yam nungai ba MLA oi sing na taba yam nungai ba am ga leiri ba hajik minister ani oi rise minister ani oi nungai sa ni moi di ko moi je khoi gi online minister ga haina re me am na ko delhi da phama ga thok tori ni da goti phama thok tori ni ko asidi da leiba department gi director ji kori ni ada ko ada kauraga ke dore phamin na kan live funding je kai ke sem do sa do no yana ni ha ai moi di sa gi imphal chang ba yadre ha ba ge du gi khong chab lo kan da live fund do gi some 30% 20% 40% mo na bitho mo are khai no purus national ro ai to no tholo ran yam ko na bisa ta lai bine ba adugi government gi fund me am do purus la kana ke dore magi family magi property na ma masin ma am do khar mer birani adugi le khar na kai no mai pai kang bu bitho ga no mai maru le helaga ha no mai le helaga aduga mai te do so mun ka phan bine ngai har li ra ne sigi posaksi leiriba ai gi hajik leiriba intelligence ki oro government gi me am jina sagi asuma ran do mari khoi dibam change ko aduna ichen khoi sai area ji da khoina ai khoina si har ga mo so am sarji ka gin khoi hanung ko shinam khoi ko ai khoina sumai asuma khara har kan da adu ni har kan da kana ko sawam yauri ko asini khoi ngai ji ko adi lan ji khoi ngam jab na tro mata kana lebak kan jab na tro lebak kan ji adu lan ji khoi ngam jai da ka hai matam ji da sagi yaningdri ba matam wali ga hai sini kari no asai area ji khoi ne am ko nei na ningi se dana government gi marak sidasu loiram ki wanate ngosagi kabiri ba MLA minister na bureaucrat processing marak sidasu mama leba ki khanba jati khano myam yauri ai khoi india di khoi tuan ta ke chu haidri ko haide india gi structure gi manung sida india gi banung khoi na ngosagi merger to khama tungda ngosi india na khoi yang thri mi yang si khoi pen da no ke dawre ngasi di india gi oiba policy da na ngosagi political kanu da ngosagi
ꯑꯩꯈꯣꯏꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯗꯤꯃꯥꯟ ꯑꯩꯈꯣꯏ ꯇꯧꯐꯝ ꯊꯣꯛꯄ ꯁꯤ ꯇꯧ ꯍꯥꯏꯕꯁꯤ ꯇꯥꯜꯂꯛꯑꯦꯀꯣ ꯇꯥꯜꯂꯛꯑꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯌꯥꯎꯖꯔꯤꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯁꯤ ꯏꯔꯥꯡ ꯊꯣꯛꯑꯦ ꯂꯥꯟꯗꯥꯔꯦ ꯃꯤ ꯍꯥꯠꯂꯦ ꯀꯣ ꯑꯗꯨꯗꯤ ꯀꯩꯗꯧꯃꯤꯟꯅꯒꯗꯒꯦ ꯀꯩꯗꯧꯒꯗꯒꯦ ꯍꯥꯏꯕꯁꯦ ꯏꯟꯇꯔꯚꯦꯟꯁ ꯇꯧꯕꯤꯔꯤꯁꯤ ꯃꯔꯝ ꯀꯩꯒꯤꯅꯣ ꯁꯥꯡꯗꯍꯜꯂꯤꯕꯒꯤ ꯃꯔꯝ ꯀꯨꯏꯅ ꯁꯥꯡꯗꯅ ꯂꯥꯟ ꯇꯧꯔꯤꯕꯒꯤ ꯃꯔꯝ ꯀꯨꯏꯅ ꯁꯥꯡꯗꯍꯟꯕꯒꯤ ꯃꯔꯝ ꯂꯣꯏ ꯂꯩꯒꯅꯤ ꯀꯣ ꯁꯥꯡꯗꯍꯜꯂꯤꯕ ꯃꯈꯩ ꯃꯥꯡꯉꯤꯁꯦ ꯑꯩꯈꯣꯏꯅꯦꯕ ꯀꯣ ꯁꯥꯡꯗꯍꯜꯂꯤꯕ ꯃꯈꯩ ꯂꯥꯟꯁꯤ ꯀꯨꯏꯅ ꯇꯧꯔꯤꯕ ꯃꯈꯩ ꯃꯥꯡꯉꯤꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯐꯨꯔꯨꯞꯅꯦꯕ ꯀꯨꯏꯅ ꯁꯥꯡꯗꯅ ꯇꯧꯔꯤꯕ ꯃꯈꯩ ꯇꯣꯡꯖꯔꯤꯁꯤꯅ ꯃꯣꯏ ꯀꯨꯀꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝꯁꯤꯅꯦ ꯀꯩꯒꯤꯗꯃꯛꯇ ꯃꯣꯏꯗꯤ ꯉꯁꯥꯏꯒꯤ ꯒꯣꯔꯃꯦꯟ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯄꯥꯝꯖꯕ ꯉꯁꯥꯏ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯀꯤ ꯃꯇꯥꯡꯗ ꯉꯁꯥꯏꯒꯤ ꯄꯣꯄꯤ ꯃꯌꯥꯝ ꯌꯥꯟꯊꯛꯀꯗꯧꯕ ꯈꯣꯠꯀꯗꯧꯕ ꯃꯤ ꯐꯥꯒꯗꯧꯕ ꯇꯧꯕ ꯃꯌꯥꯝꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯈꯠꯅ ꯆꯩꯅꯔꯕꯅꯤ나 ꯃꯗꯨ ꯆꯥꯟꯁ ꯂꯧꯔꯒ ꯆꯍꯤ ꯑꯃꯅꯤ ꯑꯅꯤ ꯑꯍꯨꯝꯗꯤ ꯃꯣꯏꯗ ꯃꯅꯤꯡ ꯃꯈꯥ ꯇꯧꯅ ꯊꯥꯔꯅꯤ ꯃꯗꯨꯒꯤ ꯂꯥꯛꯀꯗꯧꯕ ꯏꯟꯀꯝꯁꯦ ꯊꯥꯎꯖꯟꯁ ꯑꯣꯐ ꯀꯔꯣꯔꯒꯤ ꯉꯁꯥꯏ ꯏꯟꯀꯝꯅꯤ ꯀꯣ ꯗꯦꯟ ꯑꯃꯨꯛ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝꯁꯤꯡꯗꯣ ꯉꯁꯤꯗꯤ ꯀꯩꯗꯧꯔꯅꯤ ꯃꯐꯝ ꯆꯥꯅ ꯖꯒꯥ ꯆꯥꯅ ꯏꯔꯥꯡ ꯊꯣꯏꯗꯕ ꯖꯒꯥ ꯌꯦꯡꯉ ꯌꯨꯝ ꯂꯩꯍꯜꯂꯝꯃꯅꯤ ꯍꯧꯖꯤꯛꯀꯣ ꯇꯧꯊꯣꯔꯛꯑꯔꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯄꯣꯂꯤꯁꯤꯁꯤ ꯉꯁꯥꯏꯒꯤ ꯏꯁꯨ ꯀ꯭ꯔꯥꯏꯝ ꯑꯃ ꯊꯣꯛꯂꯛꯀꯥꯟꯗꯗꯤ ꯀ꯭ꯔꯥꯏꯝꯗꯨ ꯉꯥꯛꯅꯕꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯈꯨꯗꯛꯇ ꯃꯥꯒꯤ ꯃꯦꯖꯔ ꯑꯦꯛꯁꯟ ꯑꯃ ꯂꯧꯈꯠꯅꯕ ꯄ꯭ꯂꯥꯟꯗꯣ ꯉꯁꯤꯐꯥꯎ ꯇꯧꯕꯤꯗꯦꯕ ꯁꯔꯀꯥꯔꯅꯁꯨ ꯀꯣ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯁ꯭ꯇꯦꯠ ꯕꯦꯡ ꯑꯣꯐ ꯏꯟꯗꯤꯌꯥꯗꯒꯤꯗꯤ ꯂꯨꯠ ꯇꯧꯕꯁꯨ ꯑꯃꯨꯛ ꯌꯥꯎꯔꯛꯏꯕꯅꯤ ꯃꯁꯤ ꯏꯆꯟ ꯃꯣꯏꯒꯤꯗꯤ ꯀꯩꯅꯣꯅꯤꯗ ꯃꯣꯏꯅ ꯂꯨꯠ ꯇꯧꯕ ꯁꯤ ꯕꯦꯡꯛꯇꯤ ꯂꯨꯠ ꯇꯧꯕꯁꯤꯗꯤ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯏꯁꯨ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯧꯗꯕ ꯌꯥꯏ ꯃꯔꯝꯗꯤꯀꯣ ꯁꯤꯗꯤ ꯇꯧꯅꯤ ꯇꯧꯒꯗꯧꯕ ꯄꯣꯠꯅꯤꯀꯣ ꯀꯅꯥ ꯈꯪꯅꯤ ꯃꯣꯏ ꯃꯁꯦꯟ ꯃꯥꯟꯅꯕ ꯄꯤꯊꯣꯛꯄꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯕꯦꯡꯛꯇꯒꯤ ꯂꯨꯠ ꯇꯧꯕꯗꯤ ꯇꯣꯛꯈ꯭ꯔꯣꯕ ꯏꯆꯟ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯕ ꯑꯃ ꯍꯥꯏꯒꯦꯕ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯁꯤ ꯀꯪꯕꯥꯏꯗ ꯀꯨꯀꯤꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯅꯤ ꯐꯥꯏꯌꯦꯕꯀꯣ ꯑꯥꯔꯃꯤꯅ ꯕꯦꯁ ꯑꯣꯏꯅ ꯐꯥꯏꯌꯦꯕ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯁꯤꯟꯅꯔꯦꯕ ꯀꯣ ꯈꯨꯠꯂꯥꯏꯅꯦ ꯃꯤꯅꯦ ꯄꯨꯂꯞ ꯄꯨꯔ ꯆꯠꯈ꯭ꯔꯦꯕꯀꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯀꯩꯗꯧꯔꯦ ꯃꯌꯥꯝ ꯆꯪꯅ ꯊꯣꯝꯖꯤꯜꯂꯒ ꯑꯃꯨꯛ ꯃꯤꯗꯨ ꯄꯨꯔ ꯆꯠꯈ꯭ꯔꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯂꯤꯂꯥꯁꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯂꯩꯔꯕ ꯐꯥꯎꯕꯗ ꯄ꯭ꯔꯖꯥꯅ ꯐꯛꯑ ꯄꯨꯆꯠꯈ꯭ꯔꯤꯅꯦꯕꯀꯣ ꯁꯤꯒꯤ ꯁ꯭ꯇꯦꯖꯐꯛ ꯇꯧꯕ ꯉꯝꯃꯀꯥꯟꯁꯤꯗ ꯕꯦꯡꯛꯇꯒꯤ ꯄꯩꯁꯥ ꯂꯨꯠ ꯇꯧꯕ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏ ꯊꯣꯏꯅ ꯉꯥꯡꯅꯤꯡꯉꯥꯏ ꯂꯩꯇꯦꯕꯀꯣ ꯑꯩꯈꯣꯏ ꯊꯣꯏꯅ ꯉꯥꯡꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯒꯗꯧꯕꯗꯤ ꯂꯥꯛ 30 40ꯒꯤꯗꯃꯛꯇ ꯃꯣꯏꯅ ꯇꯧꯔꯤꯕ ꯕꯦꯡꯛ ꯂꯨꯠ ꯁ꯭ꯇꯥꯏꯜꯗꯨꯗꯤ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯇꯧꯔꯤꯗꯨꯗꯤ ꯏꯆꯟ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯂꯨꯠ ꯇꯧꯔꯦꯒ ꯍꯥꯏꯕꯒꯤ ꯊꯣꯛꯍꯜꯂꯒ ꯉꯁꯥꯏꯒꯤ ꯑꯗꯨꯝ ꯌꯥꯅꯔ ꯄꯤꯊꯣꯛꯄꯒꯤ ꯇꯥꯏꯞꯁꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗꯀꯣ ꯃꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯈꯣꯏꯗꯧ ꯁꯥꯎꯔꯛꯀꯅꯤꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯀꯣꯟꯕ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯕꯦꯡꯛꯅꯤꯀꯣ ꯑꯩꯈꯣꯏꯅ ꯐꯨꯇꯦꯖ ꯈꯔ ꯎꯔꯦꯕꯀꯣ ꯅꯣꯡꯃꯩꯒ ꯄꯥꯏꯔꯒ ꯒꯦꯠꯇ ꯂꯦꯞꯄꯒ ꯃꯥꯅ ꯃꯈꯨꯠ ꯁꯥꯡꯅ ꯇꯤꯡꯊꯣꯛꯑꯀꯥꯟꯗ ꯃꯤꯁꯤꯡꯅ ꯅꯣꯡꯃꯩ ꯅꯝꯃ ꯂꯩꯕꯒꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯗꯦꯟ ꯄꯩꯁꯥ ꯀꯩꯅꯣꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒꯤ ꯂꯣꯀꯔꯗ ꯄꯩꯁꯥ ꯄꯨꯊꯣꯛꯅꯕꯒꯤ ꯍꯣꯠꯅꯕꯒꯤ ꯃꯇꯝ ꯁꯝꯅ ꯑꯗꯥꯏ ꯑꯦꯔꯤꯌꯥꯗꯣ ꯈꯔ ꯂꯥꯡꯕ ꯃꯇꯝꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯅꯤꯠ 10 10 ꯆꯪꯉꯝꯒꯅꯦꯕꯀꯣ ꯑꯗꯨꯒꯤ ꯃꯤꯅꯤꯠ 10 10ꯗꯨ ꯄꯨꯂꯤꯁ ꯀꯩꯗꯧ ꯂꯩꯒꯦ ꯄꯣꯠꯇꯣ ꯁꯤ ꯃꯤꯌꯥꯝ ꯑꯁꯤ ꯍꯥꯏꯔꯀꯥꯟꯗ ꯕꯥꯏꯁ ꯂꯩꯕ ꯑꯣꯏꯅ ꯎꯔꯛꯄꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯅ ꯃꯤꯌꯥꯝꯅ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟꯗꯨꯅꯦꯕ ꯍꯧꯖꯤꯛ ꯕꯦꯡꯛ ꯂꯩꯕ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯕꯦꯡꯛ ꯂꯩꯔꯤꯁꯤꯡꯁꯦ ꯀꯩꯗꯧꯒꯦꯕꯨ ꯌꯥꯝꯅ ꯅꯤꯌꯔꯦꯁ ꯗꯤꯌꯔꯦꯁ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯌꯥꯝ ꯅꯛꯄ ꯖꯒꯥ ꯌꯦꯡꯀꯥꯟꯗ ꯕꯦꯡꯛ ꯂꯣꯏ ꯊꯝꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯅꯛꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯂꯩꯕ ꯖꯒꯥꯗꯨꯗꯒꯤ ꯑꯗꯨꯃꯥꯏꯅ ꯕꯦꯡꯛ ꯂꯨꯠ ꯇꯧꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯄꯨꯂꯤꯁꯅ ꯈꯪꯍꯧꯗꯕ ꯎꯍꯧꯗꯕ ꯇꯥꯏꯃꯤꯡ ꯃꯇꯝ ꯆꯥꯅ ꯃꯗꯨ ꯀꯜꯍꯧꯗꯕ ꯒꯥꯏꯁꯦ ꯃꯁꯤ ꯌꯥꯝ ꯉꯛꯅꯤꯡꯉꯥꯏꯅꯦꯕ ꯑꯗꯨꯅ ꯄꯣꯠꯇꯨ ꯃꯣꯏ ꯕꯦꯡꯛ ꯂꯨꯠ ꯇꯧꯔꯦꯒ ꯍꯥꯏꯕꯁꯤꯗꯤ ꯏꯆꯟ ꯑꯩꯈꯣꯏ ꯁꯤꯗ ꯅꯠꯇꯅꯁꯨ ꯎꯈ꯭ꯔꯨꯜꯗꯁꯨ ꯑꯃꯨꯛ ꯇꯧꯈ꯭ꯔꯦꯗꯅ ꯄ꯭ꯔꯃꯥꯅꯤꯀꯣ ꯎꯈ꯭ꯔꯨꯜꯗꯗꯤ ꯀꯔꯣꯔ ꯀꯌꯥꯅꯣ ꯄꯨꯈꯤꯕꯗꯨꯕꯣ ꯑꯩꯈꯣꯏ ꯌꯥꯝꯈ꯭ꯔꯦ ꯀꯩꯅꯣ ꯑꯗꯣ ꯉꯁꯤ ꯐꯥꯎꯗ ꯃꯤ ꯐꯥꯕ ꯄꯥꯎ ꯂꯩꯇ꯭ꯔꯤ ꯀꯣ ꯐꯥꯔꯦ ꯄꯨꯂꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯗ꯭ꯔꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯇꯝꯄꯥꯛꯇꯗꯤ ꯃꯩꯇꯩ ꯃꯆꯥ ꯑꯃꯅ ꯕꯤꯁꯅꯨꯄꯨꯔ ꯕꯦꯡꯛꯇꯒꯤ ꯀꯩꯅꯣ ꯉꯁꯥꯏꯒꯤ ꯇ꯭ꯔꯦꯖꯔꯤ ꯀꯩꯅꯣꯒꯤ ꯑꯦꯀꯥꯎꯟ ꯈꯔ ꯄꯨꯔ ꯆꯠꯈꯤꯕꯗ ꯀꯨꯏꯗꯦꯔ ꯅꯣꯡꯉꯥꯜꯂ ꯑꯗꯨꯝ ꯐꯥꯏꯅꯀꯣ ꯅꯣꯡꯉꯥꯜꯅ ꯐꯥꯏꯅꯀꯣ ꯑꯗꯨꯝ ꯈꯨꯗꯥꯡ ꯊꯥꯅꯔꯒ ꯗꯦꯜꯂꯤ ꯂꯩꯔꯝꯃꯦ ꯐꯥꯔꯤꯕꯀꯣ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯗꯩꯗ ꯕꯦꯡꯛꯀꯤꯗ ꯅꯠꯇꯦ ꯍꯥꯏꯗꯤ ꯁꯨꯝ ꯗꯤꯐ꯭ꯔꯦꯟꯁ ꯁꯨꯝ ꯌꯦꯡꯕꯤꯌꯣꯕꯀꯣ ꯁꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯀꯨꯝꯕꯤꯗ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯈꯨꯟ ꯉꯥꯛꯄ ꯃꯤꯑꯣꯏ 10ꯒꯤ ꯅꯣꯡꯃꯩ ꯐꯥꯕ ꯃꯇꯝꯗ ꯏꯃꯥ ꯏꯕꯦꯟꯁꯤꯡꯗꯨꯅ ꯉꯁꯥꯏꯒꯤ ꯁꯤꯐꯥꯏꯗꯨ ꯑꯣꯟꯁꯤꯟꯅꯕ ꯅꯠꯆꯗꯦꯀꯣ ꯐꯥꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡꯗꯨ ꯑꯩꯈꯣꯏ ꯀꯨꯀꯤ ꯉꯥꯛꯊꯣꯛꯅꯕ ꯂꯩꯖꯕꯅꯤ ꯍꯟꯗꯣꯛꯄꯤꯌꯨ ꯀꯥꯏꯅ ꯉꯥꯛꯇꯪ ꯑꯦꯖꯤꯇꯦꯁꯟ ꯃꯆꯥ ꯑꯃ ꯇꯧꯕꯗ ꯂꯝꯕꯤꯗ ꯒꯥꯔꯤ ꯐꯩ ꯊꯝꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡꯗꯨꯅ ꯉꯁꯥꯏꯒꯤ ꯂꯝꯕꯤꯗ ꯍꯤꯞꯆ ꯂꯩꯕꯗꯨ ꯄꯨꯔꯥ ꯇꯛꯈꯥꯏꯔꯒꯦ ꯀꯥꯏꯅ ꯈꯟꯕ ꯃꯑꯣꯡ ꯑꯃ ꯆꯪꯁꯤꯜꯂꯒ ꯇꯧꯔꯛꯇ꯭ꯔꯣ ꯑꯗꯣ ꯗꯦꯟ ꯑꯃꯅ ꯃꯣꯔꯦꯗ ꯃꯣꯏ ꯀꯦꯁꯄꯔ ꯒꯥꯔꯤ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯆꯪꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ M16 ꯄꯥꯏꯕꯁꯨ ꯌꯥꯎꯏ ꯑꯩꯈꯣꯏꯅ ꯎꯕꯗ M16 ꯄꯥꯏꯕꯁꯨ ꯎꯏꯀꯣ ꯑꯗꯩ 303 ꯔꯥꯏꯐꯜ ꯄꯥꯏꯕꯁꯨ ꯎꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯄꯤ ꯕꯣꯝ ꯃꯥꯇꯔꯗꯨ ꯄꯨꯊꯣꯛꯑꯒ ꯁꯣꯛꯇ ꯈꯤꯟꯕꯅ ꯎꯔꯝꯃꯅꯤꯀꯣ ꯑꯗꯨꯒ ꯃꯤꯒꯤ ꯀꯦꯁꯄꯔ ꯒꯥꯔꯤꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯑꯃꯅ ꯕꯣꯝ ꯊꯝꯕꯒꯤ ꯇꯧꯕꯒꯤ ꯑꯩꯈꯣꯏ ꯄꯣꯠꯇꯣ ꯎꯔꯦꯀꯣ ꯑꯗꯨꯗ ꯃꯣꯏ ꯀꯦꯁꯄꯔꯁꯦ ꯃꯅꯤꯡ ꯍꯜꯂꯤꯅꯦꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯂꯣꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯂꯣꯁꯦ ꯁꯤꯅꯦꯕ ꯂꯥꯛꯏꯁꯦꯀꯣ ꯁꯣꯝ ꯅꯥꯀꯟꯗꯅ ꯈꯨꯟ ꯉꯥꯛꯄꯁꯤꯡꯗꯨ ꯐꯥꯕꯤꯒꯅꯨ ꯈꯨꯟ ꯉꯥꯛꯄꯅ ꯐꯥꯏꯕ ꯅꯣꯡꯃꯩꯗꯨ ꯑꯗꯨ ꯄꯤꯊꯣꯛꯄꯤꯌꯨ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯒꯤꯅꯤ ꯍꯥꯏꯕꯒꯤ ꯉꯁꯥꯏ ꯈꯣꯡꯖꯪ ꯈꯔ ꯆꯪꯕ ꯏꯃꯥꯁꯤꯡꯗꯨꯗꯤ ꯇꯛꯈꯥꯏꯔꯒ ꯍꯥꯠꯂꯒꯦꯕ ꯇꯧꯋꯦꯕ ꯂꯣꯁꯤꯀꯣ ꯑꯗꯨꯒ ꯆꯤꯡꯗꯅ ꯀꯩꯗꯧꯔꯒꯦꯕꯨ ꯃꯁꯥꯅ ꯇꯣꯡꯉꯤꯕ ꯀꯦꯁꯄꯔꯗꯨ ꯑꯗꯨꯒꯤ ꯃꯃꯥꯡꯗꯨꯗ ꯉꯁꯥꯏꯒꯤ ꯕꯣꯝ ꯈꯤꯟꯒꯠꯂꯛꯏꯅꯤꯗꯅ ꯅꯣꯡꯃꯩ ꯃꯌꯥꯝꯗꯨꯅ ꯃꯣꯏ ꯀꯦꯁꯄꯔꯗ ꯅꯣꯡꯃꯩ ꯇꯧꯁꯤꯜꯂꯛꯏꯅꯤꯗꯅꯀꯣ ꯑꯗꯣ ꯑꯗꯨꯒꯤ ꯑꯥꯔꯃꯤ ꯀꯦꯁꯄꯔꯗꯨꯒꯤ ꯃꯅꯨꯡꯗ ꯇꯣꯡꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤꯒꯨꯝꯕ ꯃꯥꯜꯂꯤꯀꯣ ꯅꯨꯄꯤ ꯑꯃꯅ ꯉꯁꯥꯏꯒꯤ ꯋꯥ ꯍꯥꯏꯕ ꯌꯥꯝꯅ ꯄꯤꯛꯄ ꯚꯣꯏꯁ ꯑꯣꯏꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯇꯥꯕꯒꯤ ꯁꯕꯖꯦꯛ ꯇꯨ ꯀꯔꯦꯛꯁꯟ ꯀꯣ ꯆꯨꯝꯕ ꯑꯣꯔ ꯂꯥꯟꯕꯗꯤ ꯑꯩ ꯄꯤꯛꯅ ꯇꯥꯕꯗ ID ꯎꯠꯂꯣ ꯍꯥꯏꯕ ꯀꯩꯅꯣ ID ꯀꯥꯔꯗ ꯎꯠꯂꯣ ꯍꯥꯏꯕ ꯀꯩꯅꯣ ꯍꯥꯏꯔꯤ ꯃꯥꯅꯁꯨꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ
ꯁ꯭ꯇꯦꯠꯁꯤꯗ ꯊꯣꯛꯏꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁꯦ ꯃꯅꯤꯄꯨꯔ ꯊꯣꯛꯏꯕ ꯏꯁꯨꯁꯤ ꯇꯁꯦꯡꯅ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯁꯤ ꯊꯑꯣꯏꯅ ꯉꯁꯥꯏꯒꯤ ꯊꯣꯛꯍꯜꯂꯒꯦꯅ ꯈꯟꯕꯀꯣ ꯑꯩꯒꯤ ꯄꯣꯛꯁꯤ ꯋꯥꯔ ꯍꯥꯏꯇꯥꯔꯦꯀꯣ ꯄꯣꯛꯁꯤ ꯋꯥꯔ ꯑꯣꯏꯅ ꯃꯁꯤ ꯊꯑꯣꯏꯅ ꯄꯣꯛꯁꯤ ꯋꯥꯔ ꯍꯥꯏꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯏꯟꯁꯇꯤꯒꯦꯠ ꯆꯪꯉꯤꯗꯅ ꯄ꯭ꯔꯃꯥꯅꯤꯀꯣ ꯂꯥꯟꯁꯦ ꯆꯨꯝꯅ ꯉꯁꯥꯏ ꯈꯪꯍꯧꯗꯅ ꯇꯧꯕ ꯂꯥꯟꯁꯤꯗꯤ ꯁꯤꯗꯤ ꯊꯤꯡꯉꯝꯗꯦꯀꯣ ꯑꯗꯨꯒ ꯊꯑꯣꯏꯅ ꯇꯧꯍꯟꯕ ꯍꯥꯏꯇꯥꯔꯦ ꯄꯣꯛꯁꯤ ꯋꯥꯔꯁꯤ ꯂꯥꯛꯑꯀꯥꯟꯗ ꯀꯩꯗꯧꯔꯒꯦꯕ ꯉꯁꯥꯏꯒꯤ ꯍꯦꯟꯗꯂꯤꯡ ꯇꯧꯕ ꯃꯤ ꯑꯃ ꯂꯩꯐꯝ ꯊꯣꯛꯑꯦꯕꯀꯣ ꯅꯣꯡꯃꯩ ꯁꯨꯏ ꯑꯃ ꯄꯥꯏꯁꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯄꯨ ꯀꯥꯏꯁꯨ ꯂꯦꯞꯍꯟꯕ ꯅꯣꯡꯃꯩ ꯀꯥꯞꯄꯨ ꯍꯥꯏꯁꯨ ꯀꯥꯞꯍꯟꯕ ꯏꯔꯥꯡ ꯈꯔ ꯁꯥꯒꯠꯍꯟꯕ ꯑꯗꯨꯃꯥꯏꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯉꯁꯥꯏꯒꯤ ꯏꯟꯁꯇꯤꯒꯦꯠ ꯇꯧꯔꯒ ꯑꯗꯨꯝꯕ ꯊꯣꯛꯍꯟꯕ ꯈꯨꯠꯁꯦꯝꯒꯤ ꯑꯗꯨꯒꯨꯝꯕ ꯂꯥꯟꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯣꯖꯥꯁꯦ ꯍꯟꯗꯛꯀꯤ ꯂꯥꯟꯁꯤꯗ ꯁꯔꯨꯛ ꯍꯥꯏꯗꯤ ꯁꯔꯨꯛ ꯌꯥꯕꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯕꯣꯝꯗ ꯄꯥꯟꯈꯤꯕꯒꯤ ꯋꯥꯔꯤ ꯑꯩꯈꯣꯏꯅꯁꯨ ꯇꯥꯖꯔꯦꯀꯣ ꯑꯗ ꯅꯨꯃꯤꯠ 4ꯅꯤ 5ꯅꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯑꯟꯀꯟꯁꯤꯌꯁꯇ ꯂꯩꯕ ꯒ꯭ꯌꯥꯟ ꯃꯥꯡꯕꯒꯤ ꯋꯥꯔꯤꯁꯨ ꯑꯩꯈꯣꯏꯅ ꯇꯥꯖꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠꯇꯪ ꯊꯝꯕꯤꯌꯨ ꯁꯤꯅ ꯑꯩꯒꯤ ꯂꯥꯏꯐꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕꯖꯥꯠꯅꯤꯗꯤ ꯉꯁꯥꯏꯒꯤ ꯂꯥꯟꯁꯦ ꯍꯧꯔꯛꯄꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯁꯤ ꯁꯨꯝ ꯃꯤꯌꯥꯝꯒꯤ ꯁꯣꯁꯤꯌꯦꯜꯂꯤ ꯊꯕꯛ ꯇꯧꯕꯒꯤ ꯏꯁꯥꯗ ꯁ꯭ꯄꯤꯔꯤꯠ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯐꯤꯂꯤꯡꯁ ꯑꯃ ꯁꯨꯝ ꯂꯩ ꯑꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯒꯤ ꯃꯣꯔꯦꯒꯤ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯒꯤ ꯑꯗꯨꯗꯒꯤ ꯀꯥꯡꯄꯣꯛꯄꯤꯒꯤ ꯄꯦꯔꯤꯐꯦꯔꯤꯒꯤ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯁꯨꯝ ꯎꯅꯕ ꯃꯇꯝꯗ ꯃꯣꯏꯗꯒꯤ ꯐꯪꯕ ꯑꯩꯈꯣꯏꯅ ꯅꯤꯡꯉꯝꯗꯕ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯔꯤꯁꯦ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯐꯪꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯗꯇꯥ ꯑꯃ ꯀꯂꯦꯛꯁꯟ ꯇꯧꯋꯦꯕꯀꯣ ꯑꯩꯒ ꯐꯝꯃꯤꯟꯅꯩꯌꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯕꯣꯟꯅ ꯄꯥꯝꯕꯔꯣꯏꯗ ꯂꯥꯛꯇꯣꯏꯅꯤꯀꯣ ꯑꯩꯒꯤ ꯊꯃꯣꯏ ꯌꯥꯝ ꯁꯣꯛꯈꯤꯕꯁꯦ ꯑꯗ ꯐꯦꯃꯤꯂꯤ ꯑꯃꯈꯛ ꯂꯩ ꯃꯣꯏ ꯍꯧꯖꯤꯛꯀꯤ ꯏꯅꯥꯎꯅꯤꯄꯥꯁꯤ ꯃꯣꯏꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯃꯥ ꯃꯆꯥ ꯃꯌꯥꯝꯁꯦ ꯄꯨꯜꯂꯀꯥꯟꯗ ꯃꯣꯏ ꯐꯦꯃꯤꯂꯤꯁꯤ ꯀꯨꯀꯤꯅ ꯀꯣꯏꯁꯤꯜꯂꯛꯄ ꯑꯗꯣ ꯆꯦꯟꯗꯕꯗꯤ ꯌꯥꯗ꯭ꯔꯕ ꯑꯗꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯇꯥꯟꯅ ꯆꯦꯟꯕꯗꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯇꯥꯟꯅ ꯆꯦꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯆꯠꯀꯗꯧꯕ ꯃꯥꯏꯀꯩꯁꯤꯗ ꯀꯨꯀꯤꯅ ꯀꯣꯏꯁꯤꯜꯂꯛꯑꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯥꯔꯃꯤ ꯂꯩꯐꯝꯗ ꯆꯦꯟꯅꯅꯕ ꯍꯣꯠꯅꯕꯗꯁꯨ ꯉꯁꯥꯏꯒꯤ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯕ ꯌꯨꯝ ꯈꯔ ꯐꯥꯎꯔ ꯆꯦꯟꯗ ꯌꯥꯗ꯭ꯔꯕ ꯑꯗꯨꯅ ꯃꯣꯏꯒꯤ ꯂꯥꯁ ꯃꯤꯁꯟꯁꯦ ꯄꯨꯂꯤꯁꯇ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯔꯨꯕ ꯃꯇꯝꯗꯁꯨ ꯀꯩꯗꯧꯒꯦꯕ ꯉꯁꯥꯏꯒꯤ ꯅꯣꯏ ꯈꯤꯇꯪ ꯃꯐꯝ ꯆꯥꯅ ꯂꯩꯀꯣ ꯍꯧꯖꯤꯛ ꯆꯠꯄ ꯊꯣꯛꯄ ꯌꯥꯈꯤꯔꯣꯏ ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗꯒꯤ ꯃꯣꯏꯅ ꯂꯥꯁ ꯑꯣꯞꯁꯟꯁꯦ ꯀꯩꯗꯧꯒꯦꯕ ꯃꯣꯏꯒꯤ ꯈꯨꯟꯗꯨ ꯌꯨꯝꯗꯨꯒꯤ ꯅꯥꯀꯟꯒꯤ ꯋꯦ ꯑꯃꯗ ꯀꯩꯗꯧꯔꯦ ꯆꯤꯡꯃꯥꯏ ꯈꯔ ꯂꯩꯌꯦꯕꯀꯣ ꯆꯤꯡꯃꯥꯏꯁꯤ ꯂꯥꯜꯂꯀꯥꯟꯗ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯆꯤꯡ ꯂꯥꯜꯂꯀꯥꯟꯗ ꯀꯨꯝꯕꯤ ꯁꯥꯏꯇꯣꯟ ꯇꯥꯔꯛꯀꯗꯧꯕ ꯂꯝꯕꯤ ꯑꯃ ꯂꯩꯕ ꯑꯗꯣ ꯂꯥꯟꯗꯕꯗꯤ ꯌꯥꯗ꯭ꯔꯕ ꯑꯗꯨ ꯂꯥꯟꯕ ꯉꯝꯍꯧꯗ ꯇꯥꯔꯒꯗꯤ ꯀꯨꯀꯤ ꯑꯃ ꯇꯥꯗꯣꯔꯤꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯐꯦꯃꯤꯂꯤꯁꯤꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯅꯤꯄꯥ ꯃꯣꯏ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡ ꯏꯅꯥꯎ ꯅꯤꯄꯥꯁꯤꯅꯦ ꯑꯗꯒꯤ ꯃꯌꯥꯝꯕ ꯑꯃꯅꯦ ꯀꯣ ꯅꯤꯄꯥ ꯃꯣꯏ ꯑꯅꯤ ꯀꯣ ꯑꯅꯤ ꯑꯍꯨꯝ ꯃꯣꯏ ꯑꯍꯨꯝꯈꯛꯀ ꯃꯅꯥꯎ ꯅꯨꯄꯤ ꯑꯃꯅꯦ ꯑꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅꯦ ꯃꯃꯥꯅꯦ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎ ꯃꯣꯏ ꯅꯤꯉꯣꯜ ꯀꯩꯅꯣ ꯊꯥꯛꯀ ꯅꯤꯉꯣꯜ 13-14 ꯑꯃꯒ ꯀꯣ ꯑꯁꯤꯒꯤ ꯅꯨꯄꯤ 5-6-7ꯁꯤꯒ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯉꯥꯡ ꯃꯆꯥ ꯈꯔꯒ ꯀꯣ ꯁꯤ ꯆꯤꯡꯃꯥꯏꯁꯤ ꯂꯥꯜꯂꯒ ꯂꯥꯛꯇ ꯌꯥꯗ꯭ꯔꯦꯕ ꯑꯗꯨ ꯂꯥꯟꯅ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯨ ꯆꯪꯗ꯭ꯔꯦ ꯑꯥꯔꯃꯤ ꯀꯩꯅꯣ ꯆꯪꯗ꯭ꯔꯦ ꯃꯣꯏ ꯆꯤꯡꯃꯥꯏꯗ ꯂꯥꯟꯕ ꯍꯧꯔꯛꯑꯦꯕꯀꯣ ꯃꯌꯨꯝ ꯀꯩꯅꯣ ꯊꯝꯃꯕꯅꯤꯀꯣ ꯀꯔꯤꯒꯨꯝꯕ ꯃꯣꯏ ꯄꯨꯔꯛꯇ꯭ꯔ ꯃꯁꯥ ꯊꯋꯥꯏ ꯍꯤꯡꯅꯕ ꯍꯣꯠꯅꯔꯕꯅꯤ ꯆꯤꯡꯃꯥꯏꯗꯨ ꯂꯥꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗ ꯌꯥꯝ ꯅꯨꯡꯁꯤꯕꯁꯤ ꯃꯩꯇꯩ ꯍꯥꯏꯕ ꯑꯃꯒ ꯃꯆꯟ ꯍꯥꯏꯕꯁꯤꯒ ꯃꯅꯥꯎꯅꯨꯄꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯀꯣꯏꯅꯕ ꯄꯣꯠ ꯑꯃꯅꯦꯕꯀꯣ ꯑꯗꯨꯒꯤ ꯂꯥꯟꯐꯝꯗꯨꯗꯗꯤ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏꯒꯤ ꯍꯤꯡꯗꯕ ꯌꯥꯔꯛꯇ꯭ꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯐꯦꯃꯤꯂꯤꯁꯤ ꯃꯌꯥꯝ ꯇꯥꯟꯅꯔꯛꯇ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯅꯨꯄꯤ 2-3ꯗꯨ ꯄꯨꯔꯒ ꯆꯤꯡꯆꯦꯞ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯤꯡꯁꯤꯅ ꯖꯒꯥ ꯈꯔꯗ ꯑꯩꯈꯣꯏꯒꯤ ꯋꯥ ꯉꯥꯡꯅꯕ ꯂꯥꯡꯕ ꯃꯈꯣꯟ ꯇꯥꯕ ꯀꯅꯥꯗ ꯉꯁꯥꯏꯒꯤ ꯄꯥꯛꯊꯔꯒ ꯂꯩꯕ ꯑꯗꯒꯤ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗꯩꯗ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯃꯆꯥꯁꯤꯡꯅ ꯀꯞꯄꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯦꯄ꯭ꯔꯦhension ꯑꯗꯒꯤ ꯑꯉꯥꯡꯁꯤꯗꯨ ꯏꯁꯤꯡ ꯈꯧꯔꯥꯡꯉꯦ ꯇꯧꯕꯗꯒꯤ ꯃꯗꯨꯗ ꯉꯁꯥꯏꯒꯤ ꯏꯁꯤꯡ ꯄꯤꯊꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯥꯒꯤ ꯑꯋꯥꯕ ꯃꯁꯤꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯇꯥꯔꯀꯥꯟꯗ ꯊꯣꯏꯕꯤ ꯃꯤꯠꯇꯒꯤ ꯄꯤꯇꯥꯏ ꯈꯪꯍꯧꯗꯦꯕ ꯑꯩꯈꯣꯏꯁꯤꯀꯣ ꯑꯗꯨꯅ ꯑꯗꯨꯒꯤ ꯑꯋꯥꯕꯁꯤ ꯂꯤꯔ ꯂꯥꯛꯄꯁꯤꯅ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏ ꯂꯥꯁ ꯑꯦꯟ ꯑꯣꯐ ꯗꯦꯗꯗꯤ ꯃꯣꯏ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯆꯪꯅ ꯃꯣꯏ ꯈꯣꯡꯅ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯨꯝꯕꯤꯒꯤ ꯂꯩꯔꯤꯕ ꯇꯝꯄꯥꯛꯀꯤ ꯆꯤꯡꯁꯤ ꯎꯔꯛꯑꯦꯕꯀꯣ ꯎꯔꯛꯄꯗꯒꯤ ꯍꯤꯡꯒꯅꯤ ꯈꯟꯕꯗꯒꯤ ꯃꯇꯥꯒꯨꯝ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯦꯞ ꯇꯧꯈꯤꯕꯒꯤ ꯋꯥꯔꯤ ꯂꯩꯔꯦ ꯁꯤꯒꯤ ꯀꯥꯡꯕꯨꯁꯤꯡꯁꯤ ꯑꯩꯅ ꯍꯦꯛ ꯗꯦꯠ 3ꯒꯤ ꯃꯦꯒꯤ ꯗꯦꯠ 3ꯒꯤ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯦ 4 ꯂꯩꯔꯦ 5 ꯂꯩꯔꯦ 6 ꯂꯩꯔꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯖꯕ ꯑꯗꯨꯒꯨꯝꯕ ꯊꯥꯡꯒ ꯑꯁꯤꯗ ꯂꯩꯕꯅꯤꯅ ꯊꯣꯏꯕꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯨꯡꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯑꯦꯔꯤꯌꯥ ꯑꯣꯏꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯟ ꯄ꯭ꯔꯣꯇꯦꯛꯁꯟ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯋꯥ ꯑꯅꯥ ꯇꯥꯔ ꯃꯌꯥꯝꯁꯤꯒꯤ ꯄꯣꯠ ꯑꯃ ꯇꯧꯁꯤ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏꯁꯦ ꯏꯃꯥ ꯂꯨꯞꯀꯤ ꯃꯌꯥꯝ ꯑꯇꯣꯞꯄ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯌꯥꯝ ꯇꯧꯕꯅ ꯑꯩꯈꯣꯏꯁꯦ ꯐꯧ ꯆꯒꯥꯏ ꯑꯋꯥꯡꯗ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯕꯁꯤꯗ ꯀꯃꯤꯇꯤꯁꯤ ꯂꯣꯏ ꯁꯨꯅ ꯌꯥꯎꯔꯦ ꯀꯣ ꯀꯃꯤꯇꯤꯗꯨꯒꯤ ꯀꯟꯚꯦꯅꯔꯁꯤ ꯃꯌꯥꯝꯅ ꯑꯩ ꯑꯣꯏꯗ ꯌꯥꯔꯣꯏ ꯑꯩ ꯑꯣꯏꯕꯤꯔꯣ ꯍꯥꯏꯅ ꯇꯧꯗꯅ ꯑꯩꯉꯣꯟꯗ ꯍꯥꯞꯆꯤꯟꯕꯤꯔꯝꯃꯤ ꯑꯗꯨ ꯑꯩ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯦꯔꯤꯐꯦꯔꯤ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏ ꯚꯤꯛꯇꯤꯝ ꯑꯣꯏꯔꯕ ꯀꯥꯡꯕꯨꯁꯤꯡꯁꯤ ꯎꯅꯗꯅ ꯃꯣꯏ ꯋꯥꯔꯤ ꯇꯥꯗꯅ ꯉꯁꯥꯏꯒꯤ ꯃꯣꯏ ꯆꯨꯔꯆꯥꯟꯄꯨꯔ ꯃꯌꯥꯝꯁꯤ ꯇꯧꯗꯅ ꯆꯨꯔꯆꯥꯟꯄꯨꯔ ꯀꯥꯡꯕꯨꯁꯤ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯐꯤꯂꯤꯡꯁꯇ ꯃꯣꯏꯒꯤ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗꯒꯤ ꯅꯍꯥ ꯃꯌꯥꯝꯁꯦ ꯃꯣꯏ ꯊꯣꯛꯄꯤꯔꯛꯇꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒ ꯑꯗꯨꯝ ꯄꯨꯟꯃꯤꯟꯅꯔꯒ ꯈꯨꯟ ꯉꯥꯏꯕ ꯏꯆꯥ ꯏꯅꯥꯎꯁꯤꯡꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯇꯦꯡ ꯄꯥꯡꯕ ꯁꯨꯝ ꯇꯧꯕ ꯍꯧꯔꯛꯄꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯗꯤ ꯁꯤꯗ ꯑꯩꯈꯣꯏ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯔꯦ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯗꯅ ꯈꯣꯠꯇꯅ ꯃꯌꯥꯝ ꯇꯧꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ
ꯑꯗꯒꯤ ꯐꯧꯁꯥꯏ ꯑꯋꯥꯡ ꯂꯩꯀꯥꯏꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯕꯣꯝ ꯄꯥꯟꯕ ꯖꯒꯥꯁꯦ ꯁꯤꯒꯤ ꯍꯦꯛ ꯖꯒꯥꯁꯤꯃꯛꯇꯗꯅꯤ ꯑꯗꯨꯒꯤ ꯋꯥꯟ ꯗꯦ ꯍꯦꯛꯇ ꯅꯣꯏꯁꯨ ꯇꯥꯔꯝꯃꯅꯤꯀꯣ ꯑꯉꯥꯡ ꯑꯃ ꯇꯨꯝꯃꯤꯉꯩꯗ ꯕꯣꯝꯅ ꯄꯥꯟꯕꯗ ꯁꯤꯈꯤꯕ ꯑꯉꯥꯡꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤꯅꯤ ꯅꯨꯃꯤꯠꯁꯦ ꯃꯃꯥ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯅꯁꯨ ꯌꯥꯔꯒꯗꯤ ꯊꯣꯛꯁꯤ ꯃꯄꯥꯟꯗ ꯂꯩꯔ ꯇꯨꯝꯃꯨꯁꯤꯒ ꯍꯥꯏꯕꯗ ꯌꯨꯝ ꯁꯪꯍꯧꯒꯦ ꯀꯥꯏꯅ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯁꯤꯐꯥꯏ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯀꯣꯏꯁꯟ ꯉꯥꯛ ꯂꯩꯕ ꯖꯒꯥ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯖꯒꯥꯗꯨꯗꯤ ꯅꯣꯡꯃꯩ ꯃꯔꯨ ꯌꯧꯔꯛꯄ ꯖꯒꯥ ꯑꯣꯏꯔꯦꯕꯀꯣ ꯀꯥꯞꯅꯕꯗ ꯇꯨꯔꯦꯟꯕꯥꯟꯁꯤ ꯀꯩꯅꯣꯒꯤ ꯐꯧꯁꯥꯏ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟꯕꯥꯟ ꯃꯅꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯥꯏꯗ ꯌꯨꯝ ꯈꯔ ꯈꯨꯟ ꯇꯥꯔꯤ ꯌꯨꯝ ꯉꯥꯛꯇꯨꯗꯤ ꯂꯣꯏꯅ ꯃꯣꯏꯅ ꯕꯣꯝ ꯀꯥꯞꯄ ꯈꯣꯠꯂꯛꯄ ꯇꯧꯕꯒꯤ ꯊꯪꯅꯕ ꯅꯤꯌꯥꯔꯦꯁ ꯏꯟꯗꯤꯌꯥꯔꯦꯁ ꯂꯩꯕ ꯌꯨꯝ ꯃꯌꯥꯝꯁꯤꯡꯗꯨꯗꯤ ꯅꯣꯡꯃꯩ ꯃꯈꯨꯟ ꯄꯥꯟꯗꯕ ꯂꯩꯇ꯭ꯔꯦ ꯌꯨꯝ ꯇꯤꯟ ꯍꯣꯗꯕ ꯂꯩꯇ꯭ꯔꯕꯅꯤꯀꯣ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯅ ꯃꯥꯒꯤ ꯂꯥꯏꯕꯛꯇꯣ ꯊꯣꯛꯑ ꯇꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯅꯍꯥꯟꯈꯩꯗꯤ ꯑꯗꯨꯝ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯗꯅ ꯈꯣꯠꯇꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯃꯥ ꯑꯍꯤꯡꯗꯨꯗ ꯌꯨꯝ ꯇꯨꯝꯖꯕꯅꯦꯕꯀꯣ ꯇꯨꯝꯖꯔꯤꯗꯨꯁꯨ ꯀꯩꯗꯧꯒꯦꯕꯨ ꯌꯨꯝꯌꯥꯏꯗ ꯇꯨꯝꯕꯅꯤ ꯇꯥꯔꯤꯁꯤꯅ ꯁꯅꯥꯃꯍꯤ ꯀꯥꯒꯤꯗ ꯇꯥꯕꯅꯤ ꯕꯣꯝꯁꯦ ꯑꯩꯈꯣꯏꯅ ꯐꯨꯇꯦꯖ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯕꯣꯝꯁꯦ ꯇꯥꯔ ꯄꯣꯛꯈꯥꯏꯔꯒ ꯂꯥꯛꯑꯒ ꯃꯆꯦꯠ ꯇꯨꯅ ꯂꯥꯛꯑꯒ ꯑꯉꯥꯡꯁꯦ ꯃꯀꯣꯛꯇ ꯄꯥꯜꯂ ꯁꯤꯔꯤꯅꯦꯕ ꯑꯗꯨꯒꯤ ꯁꯤꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯒ ꯑꯗꯨ ꯁꯤꯑꯦ ꯇꯥꯕꯗꯩ ꯃꯌꯥꯝꯁꯤꯗ ꯏꯔꯥꯡ ꯈꯔ ꯊꯣꯛꯑꯦ ꯑꯗꯨꯒꯤ ꯅꯦꯛꯁ ꯗꯦꯗ ꯑꯩꯈꯣꯏꯁꯤ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯃꯇꯦꯡ ꯄꯥꯡꯕꯣꯏ ꯌꯦꯡꯁꯤꯟꯕꯣꯏ ꯆꯠꯄꯅꯤ ꯆꯠꯄꯁꯤꯗ ꯑꯗꯨꯁꯨ ꯑꯗꯨꯝ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯨꯀꯤꯅ ꯀꯥꯞꯁꯤꯜꯂꯛꯄ ꯕꯣꯝ ꯅꯣꯡꯃꯩ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯂꯤꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯂꯤꯊꯣꯛꯅꯕ ꯍꯣꯠꯅꯕꯗꯤ ꯂꯤꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯣꯏꯅ ꯀꯥꯞꯄꯛꯄ ꯕꯣꯝꯗꯨ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯑꯗꯨꯝ ꯑꯩ ꯄꯥꯟꯈꯤꯕꯗꯣ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯀꯃꯥꯟꯗꯣ ꯇꯤꯝ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤ ꯍꯥꯏ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯕꯗꯀꯣ ꯑꯗꯒꯤ ꯀꯧꯇꯥꯒꯤ ꯂꯩꯔꯤꯕ ꯄꯤ ꯑꯩꯆ ꯁꯤ ꯑꯃꯅ ꯄꯨꯈꯠꯂꯒ ꯑꯩꯁꯤ ꯂꯩꯈꯠꯅꯔꯦ ꯍꯥꯏ ꯑꯗꯨꯒ ꯑꯩꯕꯨ ꯄꯨꯊꯣꯛꯄꯤꯔꯝꯕ ꯀꯃꯥꯟꯗꯣ ꯀꯥꯡꯕꯨꯗꯣ ꯑꯩ ꯄꯨꯊꯣꯛꯑ ꯊꯝꯃ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯪꯉꯀꯥꯟꯗ ꯑꯃꯨꯛ ꯀꯃꯥꯟꯗꯣꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯕꯣꯝꯅ ꯃꯅꯥ ꯑꯃꯨꯛ ꯁꯦꯒꯥꯏꯗꯅ ꯄꯥꯜꯂꯦ ꯍꯥꯏꯅ ꯅꯨꯃꯤꯠꯇꯨ ꯇꯥꯏꯀꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯁꯥꯊꯤꯕ ꯅꯨꯃꯤꯠꯁꯦ ꯀꯩꯅꯣꯁꯨ ꯇꯧꯋꯦ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯀꯨꯀꯤꯒꯤ ꯗꯦꯕꯤꯠ ꯍꯪꯁꯤꯡ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯣꯏꯒꯤ ꯅꯣꯏ ꯃꯩꯇꯩ ꯀꯪꯕꯥꯏꯗ ꯂꯥꯛꯎ ꯈꯪꯕ꯭ꯔꯥꯒ ꯇꯧꯕ ꯃꯥꯒꯤ ꯐꯨꯇꯦꯖ ꯑꯃ ꯊꯣꯛꯈꯤꯕ ꯅꯤꯄꯥꯁꯦ ꯁꯤ ꯁꯤꯕ ꯅꯨꯃꯤꯠ ꯑꯣꯏꯕꯖꯥꯠꯅꯤ ꯃꯥꯁꯨ ꯁꯤ ꯍꯥꯏꯌꯦꯕꯀꯣ ꯅꯨꯃꯤꯠꯁꯦꯀꯣ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯔꯤ ꯃꯉꯥ ꯆꯨꯞꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯅꯨꯃꯤꯠ ꯑꯃꯁꯨ ꯑꯣꯏꯈꯤ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯩꯗ ꯑꯁꯣꯛꯄ ꯑꯉꯥꯡꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯍꯪꯕ ꯑꯗꯨꯗꯒꯤ ꯂꯩꯇꯕ ꯈꯣꯠꯇꯕ ꯍꯪꯕ ꯆꯠꯄ ꯑꯗꯩ ꯏꯁꯄꯣꯔꯠꯇꯨ ꯌꯦꯡꯕ ꯆꯠꯄ ꯑꯗꯨ ꯇꯧꯕꯗꯨꯗ ꯑꯩꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅ ꯀꯨꯀꯤ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯄ ꯃꯌꯥꯝꯗꯣ ꯂꯤꯊꯣꯛꯄ ꯉꯝꯗꯗꯅ ꯑꯗꯨꯃꯥꯏꯅ ꯁꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯤ ꯑꯣꯖꯥꯅ ꯍꯥꯏꯗꯤ ꯊꯦꯡꯅꯔꯛꯄ ꯍꯥꯏꯗꯤ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝꯁꯦ ꯍꯥꯏꯇꯥꯔꯦ ꯇꯥꯕ ꯑꯩꯈꯣꯏꯐꯥꯎꯇ ꯍꯥꯏꯗꯤ ꯇꯨ ꯆꯨꯡꯕ ꯐꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯣꯖꯥ ꯍꯥꯏꯗꯤ ꯑꯣꯖꯥꯅ ꯑꯦꯁ ꯑ ꯍꯥꯏꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯁ ꯑꯃ ꯑꯗꯒꯤ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯆꯍꯤ ꯑꯃ ꯐꯥꯔꯛꯑꯕ ꯂꯥꯟꯁꯦ ꯉꯁꯤ ꯐꯥꯎꯕꯗ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯤꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯗꯤꯁꯄ꯭ꯂꯦꯁ ꯇꯧꯔꯒ ꯂꯩꯔꯤꯕ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟꯁꯤꯡꯒꯤ ꯃꯔꯥꯏꯕꯛꯁꯤꯗꯤ ꯀꯔꯣꯝꯗ ꯊꯣꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯈꯨꯟ ꯉꯥꯛꯄꯗ ꯌꯥꯎꯔꯤꯕ ꯍꯥꯏꯗꯤ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯌꯨꯠꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯇꯨꯡꯒꯤ ꯂꯥꯏꯕꯛꯁꯤꯅ ꯀꯔꯝꯗ ꯂꯩꯗꯣꯏꯅꯣ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯇꯨꯡꯒꯤ ꯂꯥꯏꯕꯛꯁꯦ ꯑꯩꯈꯣꯏ ꯇꯝꯕ ꯉꯝꯗꯕ ꯐꯤꯕꯝ ꯑꯃꯗ ꯂꯥꯛꯇꯣꯏꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯀꯣꯅꯣꯃꯤꯛ ꯁ꯭ꯇꯦꯇꯁ ꯍꯥꯏꯇꯥꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯑꯕꯅꯤ ꯍꯥꯏꯇꯥꯔꯦ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯤ ꯇꯦꯟꯇꯛꯅ ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯍꯥꯏꯗꯤ ꯇꯨꯡꯒꯤ ꯍꯧꯒꯠꯂꯛꯏꯕ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯁꯤꯗ ꯍꯥꯏꯇꯥꯔꯦꯅꯦ ꯑꯣꯖꯥꯅ ꯄꯤꯕꯤꯅꯤꯡꯕ ꯑꯦꯗꯚꯥꯏꯁꯀꯨꯝꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯥꯟꯁꯤꯁꯟ ꯄꯥꯛ ꯂꯣꯏꯁꯟꯒꯅꯤ ꯊꯥꯖꯗꯦ ꯀꯣ ꯑꯗꯨꯕꯨ ꯁꯦꯟꯇꯔꯅ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯂꯩꯕ ꯏꯁꯨꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯅ ꯈꯟꯕ ꯑꯣꯏꯇꯥꯔꯒꯗꯤ ꯁꯦꯀꯦꯟ ꯑꯃꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯃꯁꯤ ꯁꯥꯡꯗꯍꯟꯕꯒꯤ ꯃꯔꯝ ꯑꯃꯁꯨ ꯂꯩ ꯁꯥꯡꯗꯍꯟꯕꯒꯤ ꯃꯔꯝ ꯑꯃꯁꯨ ꯂꯩ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯗ ꯔꯤꯁꯣꯔꯁ ꯑꯩꯈꯣꯏꯗ ꯐꯪꯕ ꯈꯨꯟꯅꯤ ꯈꯔ ꯂꯩ ꯀꯣ ꯈꯨꯟꯅꯤꯁꯤ ꯎꯈ꯭ꯔꯨꯜꯗ ꯐꯪꯕ ꯑꯗꯒꯤ ꯁꯨꯝ ꯑꯩꯈꯣꯏ ꯇꯃꯦꯡꯂꯣꯡꯗ ꯐꯪꯕ ꯆꯥꯟꯗꯦꯜꯗ ꯐꯪꯕ ꯑꯩꯈꯣꯏ ꯈꯨꯟꯅꯤ ꯈꯔ ꯂꯩ ꯀꯣ ꯊꯥꯎ ꯐꯪꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯒꯣꯜ ꯃꯥꯏꯟ ꯐꯪꯕ ꯈꯣꯠꯄ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯁꯥꯡꯈ꯭ꯔꯦ ꯁꯤ ꯋꯥꯔꯤꯁꯤꯗꯤꯀꯣ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤ ꯁꯦꯟꯇꯔꯅ ꯀꯅꯥꯒꯨꯝꯕ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤ ꯑꯃꯗ ꯉꯁꯥꯏꯒꯤ ꯄ꯭ꯔꯥꯏꯚꯦꯇꯥꯏꯁ ꯇꯧꯊꯣꯛꯀꯥꯟꯗ ꯃꯣꯏ ꯂꯧꯊꯣꯛꯅꯕ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯒꯤ ꯄ꯭ꯂꯥꯟ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤ ꯊꯨꯗꯦꯛꯅ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯤ ꯌꯨꯅꯤꯇꯤ ꯗꯦꯟ ꯑꯃꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯒꯤ ꯍꯧꯖꯤꯛ ꯍꯧꯔꯤꯕ ꯏꯁꯇ꯭ꯔꯛꯆꯔ ꯃꯌꯥꯝ ꯃꯃꯥ ꯂꯩꯕꯥꯛ ꯅꯤꯡꯈꯥ ꯇꯝꯕꯒꯤ ꯍꯧꯔꯤꯕ ꯂꯥꯟ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯔꯧ ꯊꯥꯅꯅꯕ ꯑꯗꯨꯝꯕ ꯄꯣꯂꯤꯁꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯂꯥꯟꯁꯤ ꯂꯣꯏꯁꯤꯟꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯒꯗꯤ ꯊꯣꯏꯕꯤ ꯁꯦꯟꯇꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯂꯣꯏꯁꯤꯜꯂꯒꯦꯅ ꯈꯜꯂꯒꯗꯤ ꯁꯦꯀꯦꯟ ꯑꯃꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯗꯦꯟ ꯑꯃꯅ ꯃꯁꯤ ꯂꯣꯏꯁꯤꯟꯗꯅ ꯁꯨꯝ ꯄꯨ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯐꯕ ꯀꯟꯁꯤꯀ꯭ꯋꯦꯟꯁꯇꯤ ꯂꯥꯛꯑꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯂꯥꯟꯁꯤ ꯀꯨꯀꯤ ꯅꯠꯇꯦ ꯀꯣ ꯑꯩꯈꯣꯏꯅ ꯀꯨꯀꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯈꯔ ꯇꯧꯖꯕꯅꯤꯀꯣ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏ ꯊꯃꯣꯏ ꯁꯣꯛꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤꯗꯤ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯂꯤꯕꯤꯡ ꯁ꯭ꯇꯥꯏꯜ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯃꯣꯏꯕꯨ ꯑꯩꯈꯣꯏꯅ ꯍꯟꯊꯅ ꯎꯕꯩ ꯋꯥ ꯅꯠꯇꯦ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯂꯤꯕꯤꯡ ꯁ꯭ꯇꯥꯏꯜ ꯅꯠꯇ꯭ꯔꯒ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯇꯁ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯋꯥꯈꯜꯂꯣꯟꯗꯨꯒ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯑꯃꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯑꯃꯒ ꯈꯦꯠꯅꯕꯁꯦ ꯚꯦꯂꯨꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯋꯥꯡꯉꯤ ꯁꯤ ꯑꯦꯛꯖꯥꯝꯄꯜ ꯑꯝꯇ ꯍꯥꯏꯖꯒꯦꯕꯀꯣ ꯁꯤ ꯑꯦꯛꯖꯥꯝꯄꯜ ꯑꯝꯇ ꯍꯥꯏꯖꯒꯦꯗꯤ ꯃꯣꯏꯗ ꯂꯩꯔꯤꯕ ꯃꯆꯠꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯉꯁꯥꯏꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯉꯔꯥꯡ ꯅꯍꯥꯟꯗ ꯑꯩꯈꯣꯏꯅ ꯐꯨꯇꯦꯖ ꯑꯃ ꯎꯕ ꯃꯇꯝꯗ ꯍꯥꯟꯅ ꯑꯁꯥꯡꯕ ꯋꯥꯔꯤꯗ ꯂꯤꯔꯔꯣꯏꯒꯦꯕꯀꯣ ꯐꯨꯇꯦꯖ
वीडियो फुटेज दुदा उगिबा वीडियो फुटेज न उलिबा मागी कनो दोनिको इम्पैक्ट तुना नि कोइ मयाम दे खोइ थमजरिसिको चाही से था अनि हुम ngairiba angang macha amak manang da puraga nupi amana sagi adu akana ko nipa amana nupi da serin stil drug pija bagi mo man ba puti thador kibido mai dum jing biyo bako mogi mentality si pura mo amane hadi drug lalo laga drug sagi karbar toroga na traga na sagi mogi resource economy ka dagi adu mo mayam dagi chen ta laga mogi lakpo mogi haina bisna ke doge bu sagi lairi ba pitri bi hum khudi mukta inda hum khudi mukta drug si yo laga mogi hinna mogi honara kunina loina horib na ha khudi mogi mangan na plan to mogi asane adu sai area si da koi hajening si cookie sina sangla mission je koi mogi su arobini ko arobini habadi haji lai issue se kana da ga di tanja si mogi oiba phiri am lahu draga di mogi matam leitre ko aduna saujineraga mogi leiriba illegal immigrant myam refugee myam ji settlement am to ho yana na ba mogi oiba area khar kal ho yana na ba mogi oiba lambi am ngau yana na ba gi moi plan tawre ko aduna si maram se tarai to shin madi yaro ko aduna sai area si to kun hajening ina center amadi manipur government na lanje lotion ge hena khalak mikupta mado nomai kapale pura tagna political dialector lotion ha yaro ko manipur praja singi haji laiba sentiment manipur praja singi haji laiba bokhalon manipur praja singi kari pami ge bagi oba public ki dialect man tarong do ne ko praja sing apun mana pam bokhalon praja sing apun mana pam ba agenda do mado putho teban thamaka na mado political dialect do ne ata bidang sagi magi laiba ko ki mla tara siga ai ko ki mla minister khara phamin na kanda yanare ga habdu na di khoi solution te ko then sai luraiba point di haji laiba victimize oiraba lanjener ba mayam singse mogi punsi mehi kamai to du question nem laisi haji ichan elik kema chalak tung yimi na se ko no ris mayam sapira mani kai da khangsi da angang mayam jina si cheli bo khlon si yengo mama mapa da mambok da mapan da ma da makhura ma to da mase machanda chaning ba thakning ban pa manga taragi kai gom nirkum matam da arai ba mi amani diarom bi ai adu maximum 90% di victim ero family sing mama pa na khlang do thamo shu ono poto yengo sherpa chaw da simaning thungre ko chana thano da simaning thungre ana kana gum ba khogi little lei bai chinaw khara di ke dore mama sa puna simina ji haina khoi phirep lore khan gi ba yaw ga mama khondu kim yaw rabni ko ana moi gi oi ba kholon se khoina sagi kamani ying bi gi dore ko sinam laktu ne ko duna first cookie ga ai khoi ga lan lo sinaba khoi oroshin por potongan wori mani ko victimize ro mayam singi life se hana settlement to na ba mogi apam ning thungna na ba mogi hana gi normal life ta leiba ngamna bidam te koi ke dogo ge ha hana changne ko mogi oba life se pura settlement ro matung da yana matung da kuki lan gi bori la ka dogo ne ko aduna sai area si da moi mayam singi oba film ying dring ai da kuki lan hano singi do ya ro ko aduga la lo shin ba ha ba si ko hiding kan mate ko haji kan maru ri ji kuki na te ko haji ai khoi gi leiri ba victimize tari ba mayam singi awana tari ba praja mayam singi oba chena khon mayam se masi hano khoi lo shin changi adui matungda cookie du di at any moment amada moi government to ning to ya po ne ba hauji le hori mayam ji pen da kholau jina maka sang da matam da cookie thori ba lan je chati ba lan lakhini ba ko aduna law haning lai te ba ko thebi duna ai khoina thena ko lan je sa ji ni economic line da ko ji pura maning hala ba ne ko anta ga di victimize or ga lan je na yo mayam ji ba life ne ta ba normally le jari ba khoi mayam ji ba life si ne ong yeng je ba ko ha shubum no mam lai tre ji ko pya thong ya mam lai tre ji macha masugi le school normal life thari mayam ji di paisa phana putho pi bang maktre ko sugo mayam ji awa mayam ji pujala kan di ka dorkani acho ko sathi pom lakini aduna haji government first yeng da busi aikoina mayam na hainari ba cookie gi lari ba step cookie gi tori bu noi capacity aikoina adu halo chulu na te ruji aikoi gi victimize mayam ji awa ba je han change then cookie gi ji noi capacity ko aduga polkin dal to do ne polkin dialect no hona ko sin ai khunda le jab hajabani ko aduna sagi polkin dialect no hona ko danda ai praja sing yo bang sagi sai hajagi bodo apam ba khalon kai tawni gai je leiri ba civil society organization mayam leiri be chinaw mayam ji ba kamen lom change ko sima then haji lanjina mara kan da khun ngai ba na ha mayam jing je mogi tungi prospect si kai no sai hai je kai ro ka da ha ko hai ba ngam dre ba ji ko aduna masi hori be youth singi life se totally masi government hatu inem kana hatu liba cookie to cookie khulai sina usually bi so bi ni ko cookie khulai na sina kanda ai khoi mathona phar bai paisa sinang mayam sports ki line da education ki line da culture ki line da any hiram khudi mukta ai khoi oiba adi inot pira ka do na ha mayam tungi prospect le na ha mayam ni oiba asa je ngasi di lan jina maram ka na ngasa ki pose pura manghal le ko si kanana bhorna bagi lambi je ai khoi policy sem batai natra policy kamai to butai hai da ga di policy kamai to butai hai da ga di khoi haji haji ning se
assurance piba tare hauji government ko hauji horiba naha mayam jingje hauji leiba naha mayam jingje kai dore moigi oiba kano se khoi chapchana government na thena gani moida ka shokai bele heloi ko mogi tongan ba any kind of moida kai gumba hesitation le heloi ko moida kana ko mi mata na dugi oiba khoi kai to ai thajo amdi pita le government ko government thajo piba ngam tara gadi hauji leiba naha mayam ji khoi decision lom chang ebsi ko ana praja na piba dingam moi ko masi government pibi ga to buni number 1 number 2 praja sing yo iba apun bagi thona ama yaw su yaro sai elastic ko manam di icha issue mayam jeng asi ka dore mayam gi khun ngai ba aikoi mayam kal na phona ri ba aikoi mayam ngai ba icha issue mayam je asoi ba to wi yaroi mo ta akam action ban bi yaroi mo pha bi yaroi pun bi yaroi ko khwari ba action mayam je khoi praja pun mo khomin ra haim na ma thuk ta ba aikoi sai ya su chen kana ko khara di ka dogi bu thubi ai ma gi thok bu yaw dra lore ma gi thok su mai khoi samdam se yawi ko ma si khoi tong da phai ai magunda samlang gai je ko nupi bi samlang gai je part of nupi bi structure da yaw jaba du ma magun mani ko adu ngasi di ka dore samdu adu gumba du phajagra ba magundu ngasi di lukok thok ko ima tere ngasi miyam da koi message pur paujena pur chakre hoji ko asi koi try lobu yaroi ko yam nusi wori ni ngasi ima tere ki loro yefrep se ta sing nai koina ima haiba wais la kan nupi ama gi magunda lebam to panga sagi magi magun hai tare ko hadi sam kakhalakpa lukok tholokpai kokthokpai ji aikoi life tang sagi sentiment cross to rabane ko aduna nupi amagi magun si dai dang sagi part ama sidra ine ko adugu moi thodang du oira bhawbuda asi laibaki miyam gi damakta koi message am pirani miyam gi thok torani khandana sagi maru kokthokna samlang kakhtana ngasi koi laibak miyam hauna haidi khangna adugu ma message am loina kangla tamna la kan kangla gi singnal lai phun khoiramdana miyamda khoi phajakra badu mokram thadabje bibibse chen masi yam pung siba tangka amani ana ima singi thodang si khoi lehori ba ima mayam asa masu mayam amani khoi punna khoi thengna minam changi ana ima tare ki oiba thodang si dai khoi mikap thomi nam changi aduna ichen hajik lai issue je khoi yam kupna khoi yengam changi laibiri ba scholar mayam dai khoi gi laibiri ba intellectual mayam adagi to ba khangai mayam je khoi khoi kok thadabi nam ta moire ko aduna sagi naha mayam jina nga sagi ke dore naha mayam jina ai gi ngamna phona kandana faragna phai hai ga ba ko asoi ba la kandana nga sagi mathong khangdana tobi ba kai hai ba ge du ba blame tono phona ko masi tobi da phai naha mayam loi ba thoda sing thongna si da swer ta nami da mukta lai ba khan akhangai mayam je masi backbone oira nga sagi positive moral boost to kum change moi bu takpi nam di takpi ba lamjing bim change ko suin da nami da mukta adu ko poso khoi pun thina mi nam change ha thamjagi thoi ba lan sida ngasi babuda ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥꯒ ꯁꯨꯃꯥꯏꯅ ꯐꯝꯃꯤꯟꯅꯗꯅ ꯍꯥꯏꯗꯤ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯁꯤꯌꯔ ꯇꯧꯕꯒꯤ ꯇꯥꯟꯖꯥ ꯐꯪꯖꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯗꯤ ꯅꯥꯎ ꯃꯅꯤꯄꯨꯔ ꯑꯦꯛꯁꯄ꯭ꯔꯦꯁꯅ ꯁꯟꯗꯣꯛꯆꯕ ꯊꯧꯔꯝꯁꯤꯗꯁꯨ ꯑꯣꯖꯥꯅ ꯑꯆꯤꯟꯕ ꯀꯌꯥ ꯑꯃꯔꯣꯝ ꯀꯥꯏꯊꯣꯛꯄꯤꯔꯒ ꯁꯔꯨꯛ ꯌꯥꯕꯤꯕꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯇꯥꯡꯁꯤꯗ ꯅꯥꯎ ꯃꯅꯤꯄꯨꯔ ꯑꯦꯛꯁꯄ꯭ꯔꯦꯁꯅ ꯁꯟꯗꯣꯛꯆꯕ ngasi thoram se loshinjare mathang dasu atopa gas samaga puduna lakchaduna makhoi gi ba wakhalon share tobagi tanja dasu lawminasi matam du fawba mayam ngai biramu